lamdam asida tholakpa issue tongan issue kaya mahiroi lupsingna achawa thoudang loroga nasi phauda lakli mokoina changjilakpa khungjang khundimakta anamana mai pakki ba saru ngakteni masi saru amaina hojik Manipur thokliba irang asing matangda student organization amoina DESAM na kari thoudang lori habadugi matangda mayam puna khangminabagi tanja aduni hojik ELITETV na akhanna puduna lakseriba asi masi damakta Democratic Student Alliance of Manipur DESAM gi President L Lamyanba lesang themni mahaka akhanna unara matungda hojik oiba fibam asida mahiroi lup ama oina kari thoudang lori kari thoudang lokpa yari hojik oiba issue si kari miyeng yengi habagi matang mayam puna khangminabi tanja adu lominasi ELITETV ga akhanna unanabi damakta matam kaituk chilla matam kaituk biduna tanja am pibi damakta hanbada isagi ming lefam hana don contact okay agi ming lesang them Lamyanba duga DESAM gi president oibene ai thobal wangma tabadagi ne hauji hoi ya akhoi party na thambi ba wafam dudaida mahairoi lupsingna kari thoudang lori masi miyam du siam da khangning ba adagi miyam su hena khangbi ba su yauri tabu hojik tholi ba yang asi dai akhoi gi yumthong khuding gi haitare imung khuding maki adagi mama khuding mak masa khuding mak naha khuding mak ki thoudang se almost ain anamana lora brana khale aduga maseda su mase directly or indirectly akhoi loina mo saruk yare ai samo organization gi level da na traga su akhoi gi ai gi ima laikai gi thoi pari gi su ima laikai gi thong gani isen du pi thong gani maya thop yarang gani laikai gi ho yarang gani manam aduna mase akhoi da hauji akhoi gi midyang amakak da tongan ba oina ubagi mawong amakak da chatpa tara gani mase achumba midyang oina dikhal hai tare adu etardi maseda hoi point da laksara kanda akhoi gi tholi beirang aseda mahiroi lup singi thoudang su dum yamna chawna leidi ese naha moina ese mahiroi amoina aduduga tholi ba irang se su sapsaba thoudang singse akhoi adum lorga lai ase megitang akhum gi tholi ba thodok se masi mangjauna na masigumba thodok ama tholak pagi oithokpa lei haibase leibak miam sinba thumna akhoi dum hauja thengkhang kaya dagi pauje laga lakhiba le maramaduna Manipur da hai hobudagi mitop ki isugi matang da mahiroi gi akan mei ho leikhre 2017 dagi 2017 da DESAM ne aims ne ansam ne haiba mahiroi lup ahum sina Manipur da NRC sanan gadawni haibase akhoi mamang da haikiba le matung tarakpada akhoi gi ate lup singna su NRC Manipur da sanaba yam mathau tare mase haikiba le adu 2022 da su akhoi gi Manipur da lai minariba yellow furup hoiba siki mahiroi lup mayam sing se akhoi punsal lakanda haibadi MSU MSF DESAM KSA suk amadi AIMS loina na all Naga Student Association Manipur ansam masi yaurakanda 2022 da akhoi gi tongan ba union minister mayam unana kanda Manipur da leiriba issue se yamna mayek sengna akhoi highlight tawki akhoi gi national leader singda union minister singda amadi MP singda akhoi tholiba phibam se akhoi phasana highlight tawayo manamdi Manipur se Myanmar ga 398 km akhoi yumlon naraga leire hairiba se fencing khaba nate phasana border sigi phasana ngaklo piba nate adu lepa leitana changsalakliba mitop singsina ohelakliba masigi demography figure mayam singse akhoi matam chana media da lebak miyam da amadi akhoi gi national leader singda highlight sa matam chana dum toraga lakhi masigi matung tarakpada akhoi da illegal oine hengalakliba village masing mayam singse check tawbiyo haidna lengak ta khatmong da pressure piki lengak ta NRC sana number warep low akhoi haiki lengak ta population commission lingdradi yaroi haidana akhoi mayam khak pressure piki balai ki haitare mase miyam ne hena thoido hendona aduma khanglabane masigi su mathakta hauji akhoi da leirakliba oirekliba thodok singse yamna aki tu jingai oiba thong ama tholakani maramde akhoi se isagi iramdam da akhoi se lawma puyu na tanba yumdang mana kaina bagi thak ama khakta akhoi se leire maram aduna akhoi gi miyam su khu se ma mathau tai akhoi mikap thok ma mathau tai aduga masigi oiba political solution ama lehla ma mathau tai haibse yamna mangjauna na akhoi thamkhiba leikhi aduga masiga loina na akhoi tongan ma phom khya da akhoi lepa leitana campaign sing
ꯆꯠꯊꯔꯒ ꯂꯥꯛꯏ ꯑꯗꯣ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯆꯠꯂꯤꯕ ꯃꯥꯔꯆ ꯆꯍꯤꯁꯤꯒꯤ 2023 ꯁꯤꯒꯤꯀꯣ ꯆꯍꯤ ꯍꯧꯔꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 9 ꯁ꯭ꯋꯥꯏꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯉꯛꯄ ꯃꯤꯇꯣꯞ ꯃꯌꯥꯝꯁꯤꯡꯁꯦ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯅꯠꯇꯦꯅ ꯍꯥꯏꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ CSOꯁꯤꯡꯅ ꯃꯈꯣꯏ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯅꯠꯇꯦ ꯃꯈꯣꯏ ꯑꯦꯁꯥꯏꯂꯝ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯒꯗꯧꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯒꯗꯧꯅꯦꯁꯦ ꯐꯣꯡꯅ ꯃꯦꯗꯤꯌꯥ ꯊꯣꯛꯑꯒ ꯍꯥꯏꯕ ꯍꯧꯔꯛꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 9 ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯕ ꯁꯦꯔꯤꯌꯁ ꯊ꯭ꯔꯦꯠ ꯅꯠꯇ꯭ꯔꯥ ꯏꯟꯗꯤꯌꯥꯁꯦ ꯔꯨꯜ ꯑꯣꯐ ꯗ ꯂꯣ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯦꯛꯇ ꯃꯤꯇꯣꯞꯀꯤ ꯂꯝꯗꯨꯕꯨ ꯍꯦꯛꯇ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯁꯜꯂꯀꯥꯟꯗ ꯍꯦꯛꯇ ꯃꯁꯤ ꯏꯜꯂꯤꯒꯦꯜ ꯅꯠꯇꯦ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯆꯦ ꯊꯣꯛꯄ ꯉꯝꯃꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯅꯦꯁꯅꯦꯜ ꯊ꯭ꯔꯦꯠ ꯑꯃꯈꯛꯅꯤ ꯍꯥꯏꯕꯁꯤꯅꯤ ꯁꯤꯒꯤ ꯃꯔꯛ ꯊꯠꯂꯒꯅꯦ ꯉꯁꯥꯏꯒꯤ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯂꯩꯕ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯜꯂꯒ ꯃꯊꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯂꯤꯗꯔꯁꯤꯡꯗ ꯂꯩꯕꯥꯛꯁꯤꯒꯤ ꯂꯤꯗꯔꯁꯤꯡꯗ NRCꯁꯦ ꯆꯠꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯂꯩꯔꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯁꯨ ꯂꯩꯔꯤꯕ ꯃꯣꯏꯁꯤ ꯄꯨꯔꯥ ꯀꯣꯂꯥꯏꯠ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯃꯤꯟꯅꯕ꯭ꯔꯥ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯣꯀꯦ ꯑꯩ ꯑꯗꯨ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯕꯤꯛꯁꯟꯒꯤ ꯏꯁꯨ ꯁꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟꯠꯇꯣ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 9 ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯏꯕꯤꯛꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯂꯝꯁꯤꯗ ꯂꯩꯖꯔꯤꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ 1460 ꯃꯨꯛꯇꯅꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯐꯥꯎꯕ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯤꯡꯃꯥꯏꯁꯤꯡ ꯄꯣꯄꯤꯁꯤꯡ ꯄꯥꯛꯁꯟꯅ ꯊꯥꯕꯒꯤ ꯋꯥꯊꯣꯛꯁꯦ ꯂꯩꯔꯀꯥꯟꯗ ꯄꯣꯄꯤꯁꯤꯗꯩꯗ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯃꯦꯞꯄꯤꯡ ꯇꯧꯕꯁꯦ ꯃꯁꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯄꯣꯂꯤꯁꯤꯁꯤ ꯐꯥꯎꯕ ꯀꯨꯏꯗ꯭ꯔꯤꯗꯅ ꯂꯩꯈ꯭ꯔꯤꯁꯦ 2000 ꯑꯩꯅ ꯈꯟꯕ 2021 ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯗ꯭ꯔꯒꯀꯤ ꯄꯣꯂꯤꯁꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈ꯭ꯔꯤꯁꯦ ꯄꯣꯂꯤꯁꯤ ꯃꯁꯥꯃꯛ ꯁꯤꯗꯩꯗꯁꯨ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯐꯥꯎꯕ ꯐꯖꯅ ꯃꯦꯞ ꯇꯧꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯗꯨꯗ ꯐꯥꯎꯕ ꯌꯥꯎꯖꯔꯒ ꯂꯩꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯥꯏꯁꯤꯡꯁꯦ ꯃꯄꯨ ꯄꯥꯟꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯉꯩ ꯆꯠꯂꯛꯁꯤꯗꯩꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯏꯕꯤꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗ ꯑꯩꯈꯣꯏ ꯀꯦꯁ ꯑꯣꯏꯅ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯑꯩꯈꯣꯏ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯚꯥꯏꯑꯣꯂꯦꯟ ꯏꯟꯁꯤꯗꯦꯟꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃꯈꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟ ꯇꯥꯟꯕ ꯑꯗꯨ ꯑꯗꯨꯝ ꯍꯣꯏ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦꯅ ꯈꯟꯖꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯗꯤ ꯔꯨꯜ ꯑꯣꯐ ꯗ ꯂꯣ ꯂꯩ ꯍꯥꯏꯕꯁꯦ ꯎꯠꯂꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯥꯔꯆꯀꯤ ꯇꯥꯡ 16ꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯆꯍꯤꯁꯤꯒꯤꯅꯤꯀꯣ ꯃꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯣꯝꯖꯤꯜꯂꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯂꯩꯕꯥꯛꯁꯦ ꯔꯨꯜ ꯑꯣꯐ ꯗ ꯂꯣ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯤꯇꯣꯞꯄꯨꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯍꯥꯏꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯝ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ CSOꯗꯨꯒꯤ ꯃꯊꯛꯇ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯏꯕꯤꯛꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯏꯕꯤꯛꯁꯟ ꯇꯧꯕꯁꯦ 170 ꯃꯊꯛꯇꯏꯕꯤꯛꯁನ್ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏꯊꯧꯗ ꯀꯩꯗ ꯂꯣꯏ ꯏꯕꯤꯛꯁꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯃꯊꯛꯇ ꯏꯕꯤꯛꯁꯟ ꯇꯧꯕꯁꯦ 100ꯒꯤ ꯃꯊꯛꯇ ꯏꯕꯤꯛꯁꯟ ꯇꯧꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯃꯊꯛꯇ ꯏꯕꯤꯛꯁꯟ ꯇꯧꯕꯁꯦ 39ꯒꯤ ꯃꯊꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯏꯕꯤꯛꯁꯟ ꯇꯧꯕꯁꯦ ꯃꯁꯤ कुकी मथक्ता नते मखोइना खरा ताई हाबे इनहेबिटेड एरिया सिंग इविक्शन तौबसे 50 मापन मुक्तने मैतैगी मथक्ता चामगु हुद्रागी मथक्ता इविक्शन तौगी मतम दुइदना अखोइ कछु मदु लेबाक सिगे रूल ऑफ द लॉ नेना याय अदुबु मदु इविक्शन ना कुकी इनहेबिटेड एरिया दा अदुसु प्रोटेक्टेड एरिया नत्रगा रिजर्व फॉरेस्ट एरिया दा इविक्शन तौबु मतम सेदा मदुदा यारोय हाइना फोंग रेली सखलक तारगदी लेबाक से यादरे हाबना अदो तारती गवर्नमेंट ना मस्ते दा तुमिना लेबे यारोय मला मदुदा गवर्नमेंट एक्शन लखत कदबने हाइतना मसे अखोइ रिजर्व फॉरेस्ट अमदि प्रोटेक्टेड एरिया फॉरेस्ट मयामा अदुगा अखोइगी लमसे दा थारिबा पोपी मयाम सिंसे मसी मसीसिना अखोइ खुनाइसे पुदुम तुमगनि अखोइ दे लोइरनी हाइबसिगे मसीगी मिपाइ जबसना अखोइ तुमिना लेबे यादना मार्च के तांग 19 दा मणिपुर के चीफ मिनिस्टर की बंगलोदा मसीगी यामला माइगे मयाम थुमजल्ले मसी मसी थुमजनबो होदबस मसे अराइ बनते मसी चीफ मिनिस्टर की बंगलो यौनबो होदनबदा महिरोइ सनी की मथक्तना यौनबो होदन पसा अराइ बनते महिरोइ चंगा हेन लाखु मतबदा कैसा पाद खरा थलौ अदे गवर्नर मपाद खरा थलौ चीफ मिनिस्टर की बंगलो गेट यौनबो होदनबदा मसे अराइ बनते अदो मसीना अखोइना पिजनिगी बसे केमता नते अखोइ से अचौब थ्रेट अमा लैरे हाइबसे बिहाम द बिकम थोपिरो हाइबसे मतबदा अखोइना लाउबसे मार्च के तांग 19 अदो मसीनादि यारोइ हाइबदगी मार्च की तांग 15 सैदा अखोइ मणिपुर थादोगा अखोइ महिरोइ लुप 3 की लुचिंग बसिंग से अखोइ दिल्ली दे चले मसैदा
ꯑꯩꯈꯣꯏꯒꯤ All Naga Student Association Manipur yawe ansam yawe adagi Delhi da leiba aikogi masa na chingba ada unicast chingba tongan ba Delhi gi aikogi loop me ma aikoi unara kanda oi film sing se aikoi khara kupna aikoi daina hobo mathau tai na tade achauba wathuk lam thok ama thorak pa yai maram aduna masi aikoi thokta na bai koi punu hona ba changi aduga tugi future gi damak aikoi hona ba changi haiduna yam serious oiba tok me ama aikoi intellectual gi level da hoba oja sing da mafam da khangja ba khoina chacharaga hangjara kanda mai tana ki play madugi matungda Mars ki tang taraga taretse masdaida Delhi gi jantar mantar da aikoi gi protest ama aikoi tawki maduida Manipur da NRC sana halo Manipur da aikoi gi mitop sing illegal immigrant me ama changa isa masi check taw India da chahi humra ga manga dingkha tama ba si phawda masagi citizen gi oiba register ama thambangam de bakari gi na hai basi India government aikoi phone na wahang tawe adu oiba taragadi India na khoi nasagi citizen phawba ngak pangam daba adugumba khwaidigi sakti lei haiba India noi maleng mamang ikai dra haibise masi aikoi national media sing aikoi question tawe masi India government aikoi na thamba wafam na masi gi matungda March ki tarik aikoi gi kunda aikoi union home minister misagi mafamda aikoi gi Manipur da NRC kai gi da mathau tari no NRC sanaba mathau tare haidana aikoi gi March ki tang kun saida aikoi memorandum ma pisalle masigi matungda thorpa matamda aikoi masi miyam aikoi conscientization tawba miyam gi consciousness level sa masi wangkhat audaba yade aikoi gi yelhobi se yamna threat leire aikoi se yam sonba furup ama oire manam aduna aikoi gi miyam sing se hena mapangal sagalakna bagi aikoi pangjadraba aikoi na khonajaba gi saruka moina madu hek halakpaga tongan mafum khale aikoi meeting tawe aduga miyam na khangbi ba mifam da halaga di khar chauna tawki base aikoi gi Mars ki tang kudga tarukta aiga ngapi gari Mars ki tang kudga tareta ima ki thel mi phama phama masi media isle lausing se na khangbirang bari aduga leidi ba kai ima ki thel se da phama ka de NRC mathau tari ba adagi bitop ki chaus de ge khoi kamdau na thengna ga dage bitop sing na la oire iba khoi gi narco terrorist ki oiba masi gi matang da amadi tongan ba su da leiba khoi gi lal holup sing da yaude haiba adugumba kuki lal hoba bana sugi lal hoba gi nongmai mun ki bagi wathok thokhi ba lai khra serex dai da matung talak pa hai tan tension se masina ta ko se ai khoida phawba apprehension se kai no haiba matam da nongmai mun bana te mase nongmai se thaidu ga thambane masi mai te gi mathak ta makhoina pre plan tawba dagi kai gumba lan lakpa ta daga su lan kap na ba ta daga di su da leiba adugumba nongmai sing sidi masi phajin gi basu yai maram aduna nongmai se moina lakhre haijan na raga haiba yana bagi mongda suda yaudaba lalhuba kharana suda yauba sigi nongmai lai haibagi watho ama thokrisna masi aikoina achauba apprehension amane na aikoina khanjaki blai khra aduna aikoina mi paise ba mayam ama polakpana manam boy ka da aikoi ima kithel da Mars ki tang kunde mi pala achauba mi pham chatpane masi manpungoina taliban demand se bitop khando haibani aduga changai ba bitop haira ka da kuki da khatar haibe wa pham nate se Bangladesh tagi changai ba Myanmar dagi changai ba si myam sima ikoi khando adugi su mathakta mu aikoi da thengnari ba mitoki sau sidi demography gi achauba challenges asidi mase ikoi gi mainland India dagi changakpa mitop ama adagi di India gi wang dagi changakpa mitop ama masi myam masi gu mosing se masi aduga NRC haiba sidi India gi bona fide citizen living in Manipur haitare bona fide citizen of India living in Manipur se masi masa khangdok pio haiba se masi ikoi demand tawge smaina tora kan seida Marsi tang kunti dipan seda chauba miyam gi NRC gi oiba i hause masi ma kaithela phambe matungda aikoi lekai singda aikoi wari saba aikoi wari sajaba chachaba masi matang na nainabiu masi gi matang na aikoi da takpiu masi gi matang na aikoi thabak khari tawbinasi haibigi aikoi gi mobilization su sakhi haitar masi gi genesis aikoi khangmina bam changi manam di megi tang ahum dagi hekta aikoi na lobado yaro masi gi matung dagi di aikoina mu makha tarak basidi masidi miyam pudamaki oiba participation changi habani NRC tawrakpa aduga aikoigi saktam kanba aduga apunba Manipur gi state laiminari ba aikoi khudimak amana mamu ikai khunnaga dabani haibase laibadagi Manipur da lai se every ethnic group yam historic oiba mongda every ethnic group mayam gi
leader mayamna saruk yarakanda city convention da mahairoi lup tarukna silakanda NRC gi oiba consultative discussion ama tawe masida cookie student organization yawi masida aikoi gi ansam yawi nagagi yawi masaida aikoi gi teli kambu yawi ade masaida gorkha gi haidi nepali all manipur gorkha student association yawi admaina full kang loi sura kan saida amadi aikoi gi komrem leiriba adegi di Jaliarong leiriba adegi kabu union leiriba adegi federation of homi leiriba sigum tongan be it's the group mayam sing se masi mayam se adegi di metai pangal sin law singi yauraga sigum mayam sing yaurkanda aikoi puna consciousness ki level ama leiraga aikoi gi reality se aikoi khambi da bam changi masi aikoi da thon ding da ba thodok mayama thokta na ba aikoi khudi mona thodang lobu ma thau tai haibase April ki tang tara ga di thoida khambi da khabale masi reality ne oidak liba phimam se yamna lure madam aduna NRC tau ba hairaga furup amada hekta atamna tau da banate masi furup amada ta ina su yaroi aikoi se hingmin na rakpani aikoi na leipak se punna aikoi di sang sina aikoi ngakmin na rakpani awa se thengmin amad nangmin na rakpani aduna lakadar ba challenges sing se masi dagi aikoi ngakthok min na bagi aikoi gi hotna pham so aikoi thue haidana mai lu na initiate tawjara kanda Manipur gi leiriba CSO anamba loina ma haitare masaida abuko yawi UCM Hericon adagi CCSK adai Lipun adagi Federation of Homi leiriba aikoi gi masak nairaba organization mayam singse matam aikoi loida yawra kanda city convention na chawba bifam phambe phamkhir sibokta student organization na tongan leibak si ba am thong lo lae aduga April yokredana April yokre adai May gi tang ahum je yodringai da sigi Imphal area da leiba haitare cookie moi thabak tawba officer kharadi hana mangjungna na May 3 je yodringai da thabak suti lo chakre khokre haba myam gi oiba myam phongdona leiri ba ado sijina myam da oriji moina tawriba mi ahum da tholai ba irang si pri prani habju myam na loi khangnar wa famne ba hoi hoi ado sigi marak si thokhraba matung jida marak sida Chuchampu da khoi mitai lei basing puthok pusin sida Imphal da lei basing puthok pusin tawru matung da cookie student organization na dum charu yaminari ba yamine sibok ta moi gi kenoji photo kai gi madam di masigi wari myam se khoina press meet tawga haibe ya wari amta nate tawbi khriba thawak thola myam sing se khoina si tawe na fa haibe ya wari su nate masi aikoi gi myam da so hena understand hena khangbi ga di madam di lup haibe su aikoina khwang ba de gi di leminari ba furup kanglup mayam sing si bu aikoi punna lebina dau lai rabani wari sa dau lai rabani masigi pot se aikoi khangna masu aikoi po kangbam khasu mathau tai haitare manam de aikoi gi Manipur gi tunglam chakki damakta admaina torakpadana aikoi na hujik ki ba se hujik tholi binang sinate hujik tholi binang se da sekheng mya ma khai khoi nang gi doina tawbuta bo ngasi dagi na sahi 10 gi matung do hoga to Manipur ngasi dagi na sahi 30 ngai matung do oira kadaba Manipur sine ba khoi yam mi pai ri se khoi na hujik yamna laujari bai khoi si 2026 da delimitation tawni hai natra masaida aikoi gi maru oina aikoi gi maitai gi says 35 oi doini adagi cookie gi mari hena pa yai na pari naga gi amaka hena pa yai na pari sigi oi ba lai ba political gi serja sigi mala ta aikoi na kai khong thang ne aikoi minority ta dura bane matong tarak pada aikoi gi chief minister se Manipur gi yellow fruit oi ba singna pai gadra habse koi tamangam dem mapa dei sangsal la illegal immigrant singna chief minister oi roi hani hai ke su leite matam du aikoi kai dau bane madugi oi ba aki ba se masi aikoi hujik tagi hona yeng da ba yaro tholi bi rang si aki ba si khatana te thengna ga dau be si masi gi lan se loi daga loi be na te habse koi puna mona khambi da ma thau ta alo masi thengna ran ba khona ra pa matam da masi maitai khatana thengna ba yaro tabu to maitai na di khara mangjen thana thengna ma thau ta tabu to maitai na thengna ri ba lanjang se lan se masi di jamjara ba hana dagi hona khunda bi na ba adu cookie sing gi saktam kan da ba su yauri hana dagi hona le bi na rak li ba yellow mi oi na le jara gi ma tangkhul gi aimul gi anal gi chiru gi sothe gi maitai pangal gi sigum mayam sing sigi saktam kan da ba gi da mang ta san da lan chang na adu ka lan pham masi
ꯃꯩꯇꯩꯒꯤ ꯃꯔꯥꯏꯕꯛ ꯈꯛꯇ ꯅꯠꯇꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯂꯥꯟꯐꯝꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯕꯁꯦ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯁꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ NRCꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯩꯈꯣꯏ ꯆꯠꯅꯅꯕꯒꯤ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯥꯡꯅꯦꯕ ꯃꯔꯝꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 29 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯂꯤꯄꯇꯤꯒꯤ ꯌꯥꯎꯔꯒ ꯑꯗꯩ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯂꯣꯏ ꯁꯨꯅ ꯌꯥꯎꯔꯀꯥꯟꯗ ꯋꯥꯔꯦꯞ ꯂꯧꯋꯦꯕ ꯋꯥꯔꯦꯞꯁꯤꯡꯁꯦ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯈꯠꯂꯛꯄ ꯃꯇꯥꯡꯅꯦꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯦ ꯆꯤꯡꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯜꯂꯒ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯖꯔꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯕꯣꯅꯥꯐꯥꯏꯠ ꯁꯤꯇꯤꯖꯟ ꯂꯤꯚꯤꯡ ꯏꯟ ꯃꯅꯤꯄꯨꯔꯁꯤꯡꯁꯦ ꯃꯁꯤ ꯀꯜꯂꯣ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪꯁꯦ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯆꯠꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯇꯝꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯩꯈꯣꯏ ꯆꯤꯡ ꯃꯌꯥꯝ ꯈꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯁꯪꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯀꯟꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯁꯦ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜꯒꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏ ꯑꯗꯥꯏꯁꯤꯗꯩꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18ꯗ ꯖꯤꯝ ꯃꯩ ꯊꯥꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯣꯀꯦ ꯃꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯗ ꯁꯥꯎꯕꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯔꯤꯑꯦꯛ ꯇꯧꯏ ꯑꯗꯒꯤꯗꯤ ꯇꯥꯡ 28ꯗ ꯃꯩ ꯊꯥꯔꯀꯥꯟꯗ ꯇꯥꯡ 28ꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯧꯊꯣꯛꯑꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯇꯦꯟꯁꯟꯗꯣ ꯀꯩꯅꯣ ꯏꯔꯥꯡ ꯊꯣꯛꯑꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯧ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯃꯁꯤꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯕ ꯄꯣꯠꯇꯨ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯣꯏ ꯃꯈꯣꯏꯅ ꯁꯥꯎꯋꯦ ꯒꯣꯚꯔꯟꯃꯦꯟꯠꯗ ꯁꯥꯎꯋꯦ ꯍꯥꯏꯗꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯡꯍꯜꯂꯦ ꯈꯣꯠꯍꯜꯂꯦ ꯑꯗꯨ ꯒꯣꯚꯔꯟꯃꯦꯟꯠ ꯇꯧꯒꯗꯕ ꯐꯔꯦ ꯑꯗꯨ ꯀꯩꯒꯤꯗꯃꯛꯇꯅꯣ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯆꯪꯉ ꯃꯩꯇꯩ ꯂꯥꯏꯁꯪ ꯊꯨꯒꯥꯏ ꯂꯩꯅꯣ ꯑꯣꯀꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯩꯇꯩꯕꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯔꯛꯄꯅꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯪꯉꯦ ꯃꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ 3ꯗ ꯃꯈꯣꯏꯒꯤ ꯔꯦꯂꯤ ꯑꯃ ꯑꯩꯈꯣꯏꯅꯁꯨ ꯁꯣꯝꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯪꯁꯟꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯆꯠꯂꯛꯁꯤꯉꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯍꯥꯏꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯑꯠꯁꯨꯝꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯑꯠꯁꯨꯝ ꯍꯥꯏꯕꯁꯤ ꯑꯟꯁꯝꯒ KSOꯒ ꯄꯨꯟꯕꯅꯤ ꯑꯗꯨꯒꯤ ꯕꯦꯅꯔ ꯃꯈꯥꯁꯤꯗ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯅꯤ ꯑꯗꯨꯗꯩ ꯕꯦꯅꯔ ꯃꯈꯥꯁꯤꯗ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯑꯃ ꯁꯤꯜꯂꯛꯄꯅꯦ ꯑꯗꯨ ꯔꯦꯂꯤꯁꯦ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡꯗ ꯅꯥꯒꯥꯒꯤ ꯏꯟꯍꯦꯕꯤꯇꯦꯠ ꯑꯦꯔꯤꯌꯥꯁꯤꯡꯗ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯣꯏ ꯆꯠꯂꯤ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯗ ꯍꯪꯅꯤꯡꯉꯤꯕ ꯄꯣꯠꯇꯤ ꯃꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯩ ꯊꯥꯕꯗꯒꯤꯅꯦ ꯍꯥꯏꯗꯅ ꯃꯔꯥꯜ ꯑꯃ ꯄꯤꯌꯦꯕ ꯑꯗꯨ ꯒꯦꯠ ꯃꯩ ꯊꯥꯕꯗꯣ ꯀꯅꯥꯅ ꯊꯥꯏꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯣꯏ ꯃꯁꯥꯅꯁꯨ ꯊꯥꯔꯝꯗꯣꯏꯅꯤꯀꯣ ꯐꯔꯦꯅꯦ ꯒꯦꯠ ꯃꯩ ꯊꯥꯕꯗꯨꯁꯨ ꯃꯗꯨ ꯑꯃꯅ ꯊꯥ ꯇꯥꯔꯒꯁꯨ ꯒꯦꯠ ꯃꯩ ꯊꯥꯏ ꯍꯥꯏꯗꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯁꯤ ꯃꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯃꯁꯤꯗꯩꯗ ꯃꯩꯇꯩꯁꯦ ꯈꯔ ꯑꯩꯈꯣꯏꯁꯦ ꯁꯣꯜꯂꯕ ꯐꯨꯔꯨꯞꯅꯤ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏꯗꯕ ꯐꯨꯔꯨꯞꯅꯤ ꯃꯈꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯨ ꯂꯩꯇꯦ ꯃꯈꯣꯏꯒꯤꯗꯤ ꯈꯔ ꯂꯥꯎꯖꯕꯅꯤ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯃꯒ ꯍꯧꯖꯤꯛ ꯐꯝꯃꯨꯟꯅꯕꯒꯤ ꯋꯥꯊꯣꯛꯁꯨ ꯊꯣꯛꯅꯕ ꯃꯇꯥꯡꯅꯤ ꯑꯗꯒꯤꯗꯤ ꯑꯃꯒꯁꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇ꯭ꯔꯕꯅꯤ ꯀꯥꯏꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯍꯟꯕ ꯉꯝꯃꯣꯏ ꯃꯃꯥꯡꯗꯁꯨ ꯃꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ILPꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯣꯔꯦꯗ ꯊꯨꯒꯥꯏꯔꯛꯄ ꯈꯣꯠꯀꯥꯏꯔꯛꯄ ꯃꯌꯥꯝꯗ ꯃꯩꯇꯩꯅ ꯈꯨꯠ ꯍꯟꯈꯤꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯟꯈꯤꯗꯕ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯁꯨ ꯈꯔ ꯍꯜꯂꯛꯇꯕꯤꯗꯇꯧꯔꯀꯥꯟꯗ ꯂꯩꯕ ꯅꯨꯡꯉꯥꯏꯍꯟꯗꯒ ꯇꯛꯊꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯥꯂꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏꯅ ꯇꯧꯕ ꯃꯥꯜꯂꯤ ꯇꯥꯡ 3ꯒꯤ ꯏꯔꯥꯡꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯥꯡ 3ꯒꯤ ꯏꯔꯥꯡꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯇꯁꯨ ꯑꯩ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯏꯅꯥꯎꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅꯤ ꯃꯥꯏꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯣꯏ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯤ ꯅ꯭ꯌꯨꯇꯟ ꯀꯣ ꯑꯗꯒꯤꯗꯤ ꯑꯩ ꯏꯅꯥꯎ ꯀꯩ ꯄꯥꯎ ꯄꯤꯔꯛꯑꯀꯥꯟꯁꯤꯗ ꯃꯩ ꯆꯥꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯃꯩ ꯆꯥꯛꯄꯅꯤ ꯈꯣꯠꯄꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩ ꯃꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯖꯨꯋꯦꯂꯤꯇꯤ ꯌꯥꯝ ꯅꯪꯉꯦ ꯃꯔꯨꯑꯣꯏꯅ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤ ꯃꯌꯥꯝ ꯑꯃ ꯀꯦꯖꯨꯋꯦꯂꯤꯇꯤ ꯅꯪꯉꯦ
tang maris dayda su desam gi thobi me ama akhoi gi kuki kulai pai ba singna nomai kap thorap tana nomai maruna pan dana chinda pan le phong da pan ba yawi phegan da pan ba yawi operation pui dri naum slei adugi matung dalak pada masi du media ne si open oi ba pot ni ka su kai de akhoi gi thongmi sing little clinic da khat pa yawi adagi rasta bu khat pa yawi tan ahum ga mari ga sida da ko adu matung da huji huji su little clinic hai bo hospital de sami thongmi lai gi bai paisa so ni bane sing dri bane mase operation do gi ba gi paisa hoje koi pi dana lai gi bane mase adagi de adusu akoi ai khoi na haijara ga haita le ko madu matung ta ko da jeni se refer to kana thongmi se kunthai gi mathakta asopan nani manam de tang mari sai da ai tongan mafam kaya dagi haidara pa matam sai da ai khoi khun ngak na ba amadi ai khoi gi volunteer sing ai khoi mateng pang na bo na pa matam da ai khoi dong na pan ba ade bom ma chet na pan ma yam se tora kan sai da thomi kun tha ki mathakta tang mari sai khoi shwe masiga su iroi na masi tawe haidana su ai khoi keso ga pau phau na da bra hai matam dum phau na tabo humanity service de ko pale pa ya de admai tau dana tor poste gi yari ga khoi nioi bi punsi kan da su dum phona na kan sai da tang mari gi sai da oram dau ma le mari da manga da mu oram di ko na sai da so sampur da gi khoi naw sna phone tor pa da ma khoi se lokthok pa matam da community hall amai madum da thamme adu duna ana mi lokthok pa da moi se phazala thamme na hai daida aina khoi gi keso gi leader sing da phone tor kan da standard people awaba tabu sing da awaba pina loisi aduga ate lan pham sing da tobutuna mob ni tobutobu standard people sing da di awaba se amda pina loisi maram di fast mr da lei basa mi sing try to hen lei nang masi khallo sigi val manung stay da kuki li sing tram mai mathak ta lei ni simi am loi siraga di kamai tawni adu yari ke casualty je thok ta na mo phona si aduna ai khoi ge sura sambu da lei khiba mi sing su matu dam sok pa yaroi ado hai bi sigi akan mo pham se koi thamme masi media da hai ba bo budi na te press meet to ya bo pham na te matui matung da tang manga sai da evacuation se tawduna bagi wa pham se puthok na re mi puthok pa da di apan ma pina loi si manam de ada lei bi se am wa re hai bagi pau se pi re so sampur da lei bi se adagi di somna ka da han gi level de gi su ko mina adagi moi gi kuki pi pau phau na daga pholaga to ba dum lei ni aduga ai khoi gi mahi gi level de gi su khoi gi mahi lo lup signa maruai na wari sanam ai gi dum sane ki so ga sana ba se ad minus sana ra kan sai da mi sa apan ba pina roi se ha matam sai da akhoi pi roi plus awa ba ta ri ba mi sing sing gi tamang tai khoi mateng pang ni ising yen ga ni khot ka ni moi mobilize to ni haidana tam manga sai de gi moi da wa se pi adugi KSO na pi mai tai standard people lai ba sing sia masin matu da ma soi matu tang mani da manga phau de mob la e khole ka hai bagi pot ama su leidana adu da mi si ba khot pa budi mo yawe hai tabu hojik sana ba sinai khoi gi KSO gi ge level da sana pa matam da di ai khoi madugi mobilization to ai khoi su standard people da di sok ta na ba mobilization da ai khoi to ni ai khoi yari ke protection pi na ba to ka ni manam di sangza pham lauraga leiriba ai gi standard people sing da di apan ba pi ba habs mi se thousands da ne ba sira ka doise masingum ba se de khoi achau ba mangza ba moi ga dong dina thawai mi ang mangza ba moi madu de khoi tawloi si ha ba se moi de so hai maru ai na khoi de su thame admaina thamna ga matung se da tang taruk se da mai loi lup taruk na ai khoi press meet amal tawai ana matam se da sai da lei ba khana normalization se sai da khara lai la ko matam sai da maru ai na impal mayol si dai da tabu standard isil cookie lei ba sing se makoi airport ta dum chala ga dum makoi di dum chakhi bai ta delhi da kai da dum chakhi ba khoti ba dum lai tabu adagi de khoi lokthok pasi kamte adoi ta di masi ya roi ha som dagi da sum lokthok ba adagi mai tai sing na lokthoi hai ta la ka di achoba injustice sama tawni maram aduna adagi su lokthok ka da bani aduga evacuation city tawga da bani hai ba se ai khoi na government da thame tang taruki matung da ai khoi na press meet aba tawre madugi matung da keso na su moi na su publicity sa le ko le bati hai le ko ai na media da ko su media da hai ro hai ma ko su media da thoke dum hai le
ꯑꯩꯅ ꯑꯣꯀꯦ ꯑꯗꯨꯝ ꯊꯣꯛꯑꯣ ꯍꯥꯏꯔꯦ ꯑꯗꯣ ꯃꯈꯣꯏꯅꯁꯨ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯚꯥꯀꯨꯋꯦꯁꯟ ꯇꯧꯅꯅꯕꯒꯤ ꯄꯣꯠꯁꯦ ꯁꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯤ ꯃꯣꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗꯩꯗ tang 3 ꯌꯧꯈ꯭ꯔꯦꯅꯀꯣ ꯃꯦꯒꯤ tang 3 ꯃꯦꯒꯤ tang 7 ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CMꯗ ꯑꯩꯈꯣꯏ ꯍꯥꯏ ꯁꯨꯃꯥꯏꯅ ꯎꯅꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯒ tang 3 ꯁꯤꯗ ꯑꯩꯈꯣꯏ ꯎꯅꯕ ꯃꯇꯝꯁꯦ ꯅꯈꯣꯏꯒ ꯑꯩꯒ ꯑꯝꯇꯪ ꯎꯅꯁꯤ ꯑꯩꯈꯣꯏꯒ ꯑꯝꯇꯪ ꯎꯅꯁꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯁꯤ ꯃꯤ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯅꯁꯨ ꯁꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯐꯝꯁꯤ ꯀꯥꯏꯗ ꯁꯥꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯪꯕꯥꯏꯁꯦ ꯂꯦꯞꯄꯅꯦꯕ ꯈꯤꯇꯪ ꯃꯩꯇꯩꯒꯤꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯈꯨꯟꯗꯥꯕꯁꯦ ꯀꯪꯕꯥꯏꯁꯦ ꯑꯗꯣ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯅ ꯈꯨꯟꯊꯥꯛ ꯂꯥꯟꯁꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕ ꯀꯪꯕꯥꯏꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯁꯦ ꯃꯗꯨꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯑꯩꯈꯣꯏ ꯂꯧꯔꯒ ꯑꯩꯈꯣꯏ ꯊꯥꯖꯅꯕꯒꯤ ꯃꯈꯥꯗ ꯀꯪꯕꯥꯏꯗ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯅꯩꯌꯦꯕ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯒꯕꯔꯃꯦꯟꯠꯇ ꯃꯔꯨꯑꯣꯏꯅ ꯑꯣꯅꯔꯦꯕꯜ CMꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯌꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯅꯔꯦꯕꯜ CMꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤꯕ ꯂꯩꯌꯦꯕ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ tang 9ꯁꯦ ꯃꯁꯤꯗꯩꯗꯗꯤ ꯉꯁꯥꯏꯒꯤ ꯀꯣꯀꯣꯃꯤꯗꯁꯨ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯂꯦꯚꯦꯜꯗ ꯐꯥꯎꯅꯔꯦ ꯑꯩꯈꯣꯏꯅꯁꯨ ꯀꯦꯁꯁꯨ ꯐꯥꯎꯅꯔꯦ ꯑꯗꯒꯤ ꯃꯥꯔ ꯔꯦꯁꯤꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯥꯎꯅꯔꯦ ꯀꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯐꯥꯎꯅꯔꯛꯄꯁꯤꯗꯒꯤ ꯃꯔꯛꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏ ꯊꯥꯗꯧꯒ ꯀꯩꯒꯁꯨ ꯐꯥꯎꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯒ ꯑꯗꯨꯒ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯀꯥꯡꯄꯣꯛꯄꯤꯗ ꯀꯩꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯑꯗꯣ ꯆꯩꯔꯛꯁꯤꯗꯩꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯣꯔꯈꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯂꯩ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯪꯂꯥ ꯇꯣꯝꯕꯤ ꯑꯁꯣꯝꯁꯦ ꯅꯦꯄꯥꯂꯤ ꯂꯩꯕꯅꯤꯅ ꯒꯣꯔꯈꯥ ꯀꯥꯡꯕꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯩ ꯂꯤꯌꯥꯡꯃꯩ ꯏꯆꯤꯜ ꯏꯅꯥꯎ ꯂꯩ ꯀꯪꯂꯥ ꯇꯣꯝꯕꯤꯁꯦ ꯃꯩꯇꯩꯁꯨ ꯂꯩ ꯑꯗꯣ ꯂꯤꯌꯥꯡꯃꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ tang 9ꯁꯤꯗꯩꯗ ꯃꯈꯣꯏꯒꯤ ꯃꯤ ꯄꯨꯊꯣꯛꯑꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯧꯗꯕꯅꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯧꯗꯅꯕ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯔꯛꯀꯤ ꯂꯝꯕꯤꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯑꯄꯟꯕ ꯊꯣꯛꯇꯅꯕꯒꯤ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯀꯥꯟꯗ ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯆꯠꯆꯔꯒ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯆꯔꯒ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯩ ꯃꯩꯇꯩ ꯂꯧꯊꯣꯛꯄ ꯆꯠꯀꯗꯣꯏꯅꯤ ꯃꯇꯦꯡꯁꯤ ꯑꯩꯈꯣꯏ ꯄꯥꯡꯅꯁꯤ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯃꯥꯁꯤꯡ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ tang 9ꯁꯤꯗꯩꯗ ꯅꯤꯛ ꯂꯥꯎꯅ ꯑꯩꯈꯣꯏꯁꯦ ꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯂꯦꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅ ꯃꯣꯏ ꯏꯚꯥꯀꯨꯋꯦꯁꯟ ꯇꯧꯕꯒꯤ ꯀꯨꯀꯤꯁꯤꯡ ꯀꯣ ꯑꯗꯨꯝ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯅ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯝ ꯄꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯥꯗ ꯌꯧꯔꯦ ꯑꯥꯗ ꯌꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯃꯤ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ KSOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯂꯦꯡꯌꯥꯟ ꯑꯇꯥꯡꯕꯁꯨ ꯈꯨꯗꯣꯜ ꯇꯝꯃꯤ ꯑꯩꯅꯁꯨ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯑꯥꯗ ꯆꯠꯂꯨꯔꯦ ꯃꯥꯁꯨ ꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅꯁꯨ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯃꯤ ꯑꯗꯨꯃꯥꯏꯅ ꯂꯩꯅꯗꯅ ꯂꯩꯔꯦ ꯑꯗꯨ ꯑꯥꯗꯅ ꯋꯥꯔꯤ ꯑꯃꯅꯤ ꯑꯃꯨꯛ ꯂꯩꯅꯔꯤꯁꯦ ꯑꯥꯗ ꯂꯩꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯁꯦ ꯑꯗꯨꯝ ꯃꯤꯁꯤꯡꯗꯣ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯔꯤꯂꯤꯞꯇ ꯂꯩꯕꯗꯣ ꯀꯤꯗꯅꯤ ꯅꯥꯕ ꯌꯥꯎꯔꯝꯃꯦ ꯑꯗꯩ ꯑꯁꯣꯛ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯁꯣꯛ ꯑꯅꯥ ꯍꯥꯏꯕꯗꯤ ꯐꯨꯕ ꯆꯩꯕꯒꯤꯗꯨꯗꯤ ꯎꯔꯛꯇꯦ ꯇꯧꯕꯇꯕꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯇꯤ ꯄꯨꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯑꯆꯧꯕ ꯃꯦꯅꯦꯖꯃꯦꯟꯠꯅꯤꯀꯣ ꯌꯥꯝ ꯇꯧꯔꯤꯁꯦ ꯃꯇꯝꯁꯤꯗꯁꯨ ꯃꯣꯏ ꯑꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯊꯣꯔꯛꯄꯁꯦ ꯃꯣꯏ ꯀꯨꯀꯤ ꯈꯪꯂꯥꯏ ꯂꯣꯡꯄꯤꯒꯤ ꯀꯨꯀꯤꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯅꯤ ꯃꯁꯤꯗꯩꯗ ꯇꯣꯡꯁꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯃꯣꯏꯗ ꯄꯨꯊꯣꯛꯑꯗꯧꯅꯤ ꯍꯥꯏꯅ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯃꯅ ꯇꯣꯡꯁꯟꯈ꯭ꯔꯕ ꯇꯧꯕꯇꯕꯨ ꯃꯣꯏꯒꯤ ꯀꯨꯀꯤ ꯈꯪꯂꯥꯏ ꯂꯣꯡꯄꯤꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇꯤ ꯑꯣꯏꯔꯝꯃꯕ ꯗ꯭ꯔꯥꯏꯚꯔꯁꯤꯗꯤ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯀꯨꯝꯃꯨ ꯁꯨꯝ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯅꯥꯔ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯒ ꯗ꯭ꯔꯥꯏꯚꯔꯁꯤꯁꯨ ꯀꯩꯅꯣ ꯌꯧꯔꯝꯗꯥꯏꯗ ꯀꯪꯕꯥꯏ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 2-3 ꯋꯥꯠꯂꯤꯉꯩ ꯑꯩ ꯃꯈꯥ ꯇꯥꯅ ꯊꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯣꯛꯈꯤꯗꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯗꯩꯗ ꯇꯣꯡꯍꯜꯂꯛꯇꯅ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯁꯤꯗ ꯐꯤ ꯑꯃꯒ ꯄꯨꯜꯂꯒ ꯑꯗꯨꯝ ꯇꯣꯡꯍꯜꯂꯛꯈꯤꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯈ꯭ꯔꯦ tang 9ꯁꯤꯗꯒꯤ ꯏꯚꯥꯀꯨꯋꯦꯁꯟꯁꯦ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯄꯣꯛꯍꯟꯗꯦ KSOꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ CSOꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯃꯤ ꯄꯨꯊꯣꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯅꯕ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯖꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯈꯤꯕꯅꯦ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯈꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯄꯣꯛꯍꯟꯗꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗꯒꯤ ꯍꯣꯏ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯈꯔ ꯄꯣꯛꯇꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊ꯭ꯔꯦꯠ ꯇꯧꯔꯛꯄꯁꯨ ꯂꯩ ꯅꯨꯃꯤꯠꯁꯤꯗ ꯃꯦꯗꯤꯌꯥ ꯀꯥꯡꯕꯨꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ ꯅꯨꯃꯤꯠꯁꯤꯗ
ꯀꯩꯅꯣ ꯀꯨꯀꯤ ꯄꯨꯊꯣꯛꯏ ꯑꯗꯒꯤꯗꯤ ꯀꯨꯀꯤꯗ ꯀꯩꯅꯣ ꯄꯨꯜꯂꯒ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕ ꯃꯗꯨꯗꯤ ꯃꯤꯌꯥꯝꯅꯗꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯨꯗꯤ ꯈꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯣꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯩꯇꯩ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯃꯩꯇꯩꯁꯤꯡꯗꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯕ ꯃꯁꯤꯗ ꯃꯊꯧ ꯇꯥꯔꯤꯕ ꯃꯔꯝꯗꯤ ꯑꯥꯔꯃꯤꯅ ꯍꯦꯛꯇ ꯄꯨ ꯌꯥꯄꯣꯟꯇꯦ ꯐꯣꯔꯁ ꯆꯠꯅꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯄꯣꯟꯇꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯪꯉꯨ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯄꯣꯟꯇꯦ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯊꯣꯔꯛꯏꯅꯤ ꯑꯗꯣ ꯃꯁꯤ ꯄꯨꯊꯣꯔꯛꯀꯥꯟꯗ ꯅꯣꯏꯒ ꯀꯨꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯈꯣꯠꯂꯩ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯃꯣꯞꯁꯤꯅꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯁꯨ ꯁꯥꯎꯗꯦ ꯇꯧꯕꯇꯕꯨ ꯃꯌꯥꯝ ꯁꯦꯟꯇꯤꯃꯦꯟ ꯈꯤꯇꯪ ꯁꯣꯛꯅꯕꯅꯤ나 ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯦꯟꯇꯤꯃꯦꯟ ꯋꯥꯡꯕꯩ ꯇꯧꯔꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯑꯗꯨꯝ ꯈꯜꯂꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯅ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯥꯡ 9 ꯂꯩꯔꯦ ꯇꯥꯡ 8ꯁꯨ ꯑꯩꯈꯣꯏ ꯆꯠꯂꯦ ꯇꯥꯡ 8ꯗꯁꯨ ꯃꯤ ꯄꯨꯊꯣꯛꯑꯦ ꯃꯤ ꯄꯨꯊꯣꯛꯄꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯄꯨꯕ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤ ꯂꯩꯇꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯤꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ 8ꯅꯦ ꯃꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ CSOꯁꯤꯡ ꯃꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯦ ꯆꯥꯎꯔꯥꯛꯅ 1000ꯒꯤ ꯃꯊꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗꯩꯗ ꯑꯩꯈꯣꯏꯅ ꯃꯤ ꯂꯧꯊꯣꯛꯄ ꯆꯠꯂꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞꯅꯤ ꯍꯥꯏꯗꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯤ 30-40 ꯈꯛꯇꯅꯦꯕ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯩꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯇꯥꯡ 8ꯁꯤꯗ ꯄ꯭ꯂꯁ ꯃꯤ ꯂꯩꯇꯕ ꯌꯥꯎꯋꯦ ꯍꯥꯏꯔꯛꯏꯅꯦ ꯐꯤꯕꯝꯁꯦ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯋꯥꯔꯤꯕꯨꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯇꯧꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕꯒꯤ ꯃꯤꯁꯦ ꯄꯨꯊꯣꯔꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯔꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯣꯏꯅ ꯑꯣꯛꯄꯅꯤ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛ ꯆꯠꯄꯩ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯌꯧꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯀꯗꯧꯅꯦ ꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯒꯥꯔꯤꯗꯤ ꯂꯩꯇꯦ ꯒꯥꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯇꯝꯗꯨꯗ ꯏꯁꯤꯡ ꯄꯨꯕ ꯒꯥꯔꯤꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯃꯥꯏ ꯏꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡ ꯊꯧꯖꯤꯟꯁꯦ ꯍꯥꯏꯕꯅꯦꯕ ꯑꯍꯥꯟꯕꯗ ꯌꯥꯗꯦ ꯑꯗꯩꯗ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯦ ꯑꯗꯩꯗ ꯀꯩꯝꯇ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯑꯣꯖꯥ ꯃꯁꯤ ꯃꯩꯇꯩꯒꯤꯗꯃꯛꯇ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯑꯗꯨ ꯐꯥꯎꯕ ꯌꯧꯅ ꯀꯤꯅꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯅꯆꯥ ꯅꯅꯥꯎꯅꯤ ꯑꯩꯈꯣꯏꯁꯨ ꯆꯪꯗꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯥꯒꯤ ꯅꯠꯇꯦ ꯁꯤꯂꯤꯟꯗꯔ ꯄꯨꯕꯗꯤ ꯁꯤꯂꯤꯟꯗर ꯄꯨꯕꯁꯦ ꯊꯝꯃꯝꯃꯤꯅ ꯀꯩꯅꯣꯗ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯏꯃꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯅꯤ ꯃꯥꯒꯤ ꯁꯤꯂꯤꯟꯗꯔꯁꯦ ꯊꯝꯃꯝꯃꯒꯅꯦ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯦ ꯃꯥꯒꯤ ꯒꯥꯔꯤꯁꯦ ꯇꯧꯔꯒ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯤꯡ ꯄꯨꯕ ꯒꯥꯔꯤ ꯑꯃꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯏꯁꯤꯡꯁꯦ ꯊꯝꯃꯝꯃꯒ ꯒꯥꯔꯤ ꯑꯅꯤꯁꯦ ꯊꯧꯖꯤꯜꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯒꯥꯔꯤ 8-9 ꯑꯃꯒ ꯒꯥꯔꯤ ꯑꯆꯧꯕ 8-9 ꯑꯃꯒ ꯄꯨꯟꯅ ꯊꯧꯖꯤꯜꯂꯒ ꯑꯃꯨꯛꯀꯁꯨ ꯃꯤ ꯄꯨꯊꯣꯛꯀꯗꯧꯅꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯂꯅꯥꯏ ꯒꯥꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯒꯥꯔꯤꯁꯤꯡ ꯃꯣꯕꯤꯂꯥꯏꯁ ꯇꯧꯔꯒ ꯌꯥꯔꯤꯉꯩ ꯊꯧꯖꯤꯟꯍꯟꯅꯕꯁꯨ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏꯗꯅ ꯑꯥꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯗꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯖꯩ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯤ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯤ ꯀꯧꯅꯕ ꯌꯥ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯒꯥꯔꯤꯁꯦ ꯂꯧꯕ ꯂꯥꯛꯍꯜꯂꯒ ꯑꯗꯨꯝ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯅꯅꯕꯁꯦ ꯃꯁꯤ ꯇꯧꯍꯟꯅꯕꯁꯦ ꯇꯧꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯒꯤ ꯃꯥꯏ ꯒꯥꯔꯤꯁꯦ ꯒꯥꯔꯤ ꯌꯥꯝ ꯄꯨꯡꯊꯟ ꯊꯟꯕꯅꯤ ꯅꯨꯃꯤꯠꯁꯦ ꯇꯥꯡ 8ꯁꯦ ꯑꯗꯨꯃꯥꯏꯅꯇꯧꯔꯛꯄꯗꯒꯤ ꯇꯥꯡ 10 ꯁꯤꯗꯩꯗ ꯁꯤꯡꯍꯥꯠꯇꯒꯤ ꯀꯩꯗꯒꯤꯀꯣ ꯃꯩꯇꯩ ꯏꯚꯥꯀꯨꯋꯦꯁꯟ ꯇꯧꯕꯁꯦ ꯑꯣꯜꯃꯣꯁ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯇꯥꯡ 10ꯗꯣ ꯊꯠꯂꯒ ꯇꯥꯡ 10ꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡꯗꯣ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯩ ꯁꯤꯌꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗꯀꯣ ꯑꯗꯨꯐꯥꯎꯗ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯇꯥꯡ 10ꯗꯒꯤꯗꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ MLA 10ꯁꯤꯅ ꯍꯥꯏꯇꯥꯔꯦ ꯍꯣꯏ sida moina thamakre tang thrasi maktada nubi simaktada ne moina loiba nubi moigi dongan administration ama pina bagi da moi demand to hokre sidadi hana sanaram wari thajana ba pinarami ba adagidi moina maigola mo wala ga samana mu torok ba sidadi sore ngai sangi satigi kai mi yengi maduda kai thodang bo lowgi lowba yakhi adu okay adu nai sa haido moi akhoi yasana kem leite aise mi puthok pasi khata natana akhoi wari sana roya ba akhoi su asulu ba sensitive issues gi khada dana miyami wa ta dana wari sana ya ponte matam sida sana zabadi only mi lathok padune ba akhoi gi priority se mara maduna la sotla kada su akhoi lukki thong mi miyam casualty ba na pa na ka da no moisu mai pa nu si badi na ko kitang senja ai akhoi gi khata nate akhoi gi lukki thong mi na ta khudik mak loi nang na re dana casualty gi report se am wang na khre plus asoba sel thum gi mathau ta ba wa ba myam manak ta ne khoi na matam se taw gi ba se adugi matung ta lak pa se da tang tala gi matung da gi di moina mai na thok khre da na ko adu ma se khoi ya roi na rek taw ba mai lu taw na tang taruk se da seven tonga na ta lai ba khoi mathak ta action lo ga da ba ni hai ba se adum
ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯗꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯗ ꯃꯣꯏꯅ ꯇꯣꯔꯕꯨꯡ ꯆꯪꯕꯗ ꯃꯣꯏ ꯃꯤ ꯐꯥꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯒꯦꯞ ꯂꯩꯅꯈ꯭ꯔꯦ ꯃꯣꯏ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯦꯖꯦꯟꯗꯥꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯍꯥꯏꯗꯤ ꯄꯥꯔꯁꯣꯅꯦꯜ ꯂꯦꯚꯦꯜꯗ ꯈꯔ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯑꯗꯨꯝ ꯈꯪꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19 ꯑꯣꯏꯔꯝꯒꯅꯤ ꯉꯥꯛꯄꯤꯒꯅꯤ ꯃꯦꯒꯤ ꯇꯥꯡ 19 ꯍꯧꯖꯤꯛꯀꯤꯗꯣ ꯃꯦꯒꯤ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯦꯒꯤ ꯇꯥꯡ 19 ꯁꯤꯗ ꯃꯐꯝ ꯃꯌꯥꯝꯗꯒꯤ ꯕꯣꯝ ꯀꯥꯞꯄꯛꯄꯒꯤ ꯂꯥꯟ ꯑꯃ ꯂꯩꯈꯤꯕꯁꯦ ꯃꯁꯤꯗꯩꯗ ꯗꯦꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯃꯣꯔꯖꯤꯠꯁꯦ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯁꯦ ꯃꯁꯤꯗꯩꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯃꯥꯒꯤ ꯈꯨꯟꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛ ꯌꯥꯎꯔꯤꯅꯤ ꯑꯗꯒꯤꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯤꯗ ꯁꯨꯡꯇꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯦ ꯕꯣꯝ ꯀꯥꯞꯁꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯦ ꯃꯁꯤ ꯊꯣꯛꯁꯜꯂꯛꯄꯗꯒꯤꯗꯤ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯁꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ꯑꯗꯨ ꯃꯥ ꯉꯁꯤꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝꯕ ꯀꯥꯏꯅ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯌꯦꯡꯕꯝ ꯀꯦꯔꯣꯟꯖꯤꯠ ꯍꯥꯏꯁꯦ ꯗꯦꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯦ ꯑꯗꯣ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯤꯅꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯦꯁꯥꯝ ꯑꯣꯐꯤꯁꯇꯒ ꯑꯗꯨꯝ ꯂꯥꯛꯇꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯗꯅ ꯄꯨꯟꯃꯤꯟꯅꯗꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯤꯀꯨꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ꯑꯗꯒꯤ ꯃꯦ ꯊꯥꯒꯤ ꯈꯤꯇꯪ ꯍꯧꯒꯠꯂꯛꯄ ꯁꯔꯛꯇꯁꯨ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯏꯅꯥꯎ ꯕꯤꯌꯥꯁ ꯅꯤꯡꯊꯧꯖꯝ ꯃꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯨꯄꯤ ꯊꯧꯃꯤꯅꯤ ꯃꯥꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ꯑꯗꯣ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯅ ꯀꯩꯅꯣꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯅꯠꯇꯦ ꯃꯌꯥꯝꯗ ꯏꯃꯣꯁꯅꯦꯜ ꯀꯩꯀꯩ ꯇꯧꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯅꯠꯇꯦꯀꯣ ꯃꯁꯤ ꯔꯤꯌꯦꯂꯤꯇꯤꯗꯨꯅꯤ ꯑꯩꯅ ꯈꯪꯕ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯂꯩꯕ ꯄꯣꯠꯇꯨꯅꯤ ꯁꯦ ꯑꯗꯨꯅ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯟꯗꯣꯂꯦꯟꯁ ꯄꯥꯎ ꯐꯣꯡꯗꯣꯛꯇꯦ ꯃꯔꯝꯗꯤ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯦꯔꯣꯟꯖꯤꯠ ꯁꯤꯕ ꯃꯇꯝꯗꯁꯨ ꯐꯣꯡꯗꯣꯛꯇꯦ ꯑꯗꯒꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇꯁꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯊꯧ ꯄꯨꯕ ꯏꯅꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯍꯧꯕꯤꯖꯝ ꯁꯣꯃꯦꯟ ꯍꯥꯏꯁꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯊꯧꯃꯤꯅꯤ ꯃꯥꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯂꯨꯞꯅ ꯑꯩꯈꯣꯏ ꯆꯠꯂꯣꯅ ꯊꯥꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡꯗꯨꯗꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤꯅ ꯂꯩꯀꯥꯏ ꯅꯨꯡꯁꯤꯕꯅꯤ나 ꯂꯣꯏ ꯌꯥꯎꯖꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏ ꯂꯨꯞꯈꯤꯁꯤꯗꯩꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯀꯥꯏꯅꯈꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯊꯪ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯅꯆꯤꯡꯕ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯒꯤ ꯁꯦ UKLFꯅ BJPꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯔꯤ ꯑꯃ ꯂꯩ ꯈꯣꯠꯂꯦ ꯀꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ BJP ꯒꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏ ꯋꯥꯔꯅꯤꯡ ꯑꯗꯨꯝ ꯇꯧꯏ ꯃꯁꯤ ꯀꯩꯅꯣ ꯑꯗꯩ BJPꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯅꯁꯨ ꯑꯗꯨꯝ ꯁꯦꯡꯗꯣꯛꯈꯤꯕ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯔꯤꯑꯦꯛꯁꯦ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯨꯟ ꯂꯩꯀꯥꯏꯗ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯃ ꯀꯟꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯔꯒꯅꯥꯏꯖ ꯇꯧꯍꯜꯂꯛꯄ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯩꯔꯦ ꯈꯪꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯕ ꯈꯨꯠꯄꯥꯛ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯗꯧꯅ ꯂꯥꯟ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯦ ꯌꯥꯝ ꯋꯥꯡꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯐ ꯐꯠꯇꯗꯣ ꯑꯩꯈꯣꯏꯁꯨ ꯅꯣꯂꯦꯖꯇꯣ ꯁꯨꯝ ꯂꯩꯅꯅꯕꯒꯤ ꯈꯨꯟ ꯂꯩꯀꯥꯏ ꯄꯨꯟꯅ ꯈꯨꯟ 38 ꯆꯠꯂꯤ 87ꯁꯦ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝ ꯂꯣꯏꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯁꯤꯗ ꯁꯤꯅ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯈꯨꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯑꯩꯈꯣꯏꯅ ꯉꯝꯕꯅ ꯁꯤꯅꯤ ꯉꯝꯗꯕꯅ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯖꯗꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣই ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯦ ꯃꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯕ ꯑꯣꯏꯕꯅꯤꯅ ꯑꯗꯥꯏꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦ ꯑꯣꯏꯅ ꯀꯩ ꯑꯣꯏꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯊꯣꯛꯄ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯈꯤꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯁꯤ ꯐꯥꯎꯕꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯁꯦ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯋꯤꯡꯅꯤ ꯍꯥꯏꯗꯤ ꯑꯦꯝꯁꯨꯅꯦ ꯗꯦꯁꯥꯝꯅꯦ KSNꯅꯦ ꯁꯨꯞꯅꯦ ꯑꯦꯝꯁꯅꯦ ꯑꯗꯩ ꯀꯣꯀꯣꯃꯤꯅ ꯍꯦꯛ ꯇꯧꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯗꯩꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯃꯗꯨꯒꯤ ꯃꯣꯕꯤꯂꯥꯏꯖꯦꯁꯟꯁꯦ ꯇꯧꯕ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯦꯝꯁꯨ ꯑꯣꯏꯅ ꯃꯁꯤ ꯗꯦꯁꯥꯝ ꯑꯣꯏꯅ ꯊꯣꯛꯄꯗꯤ ꯊꯣꯛꯇꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯄꯥꯝꯃꯤꯕ ꯀꯩ ꯍꯥꯏꯅꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯚꯣꯏꯁ ꯊꯣꯛꯄꯒꯤ
se akhoi matam da sentiment khang da akhoi kokomi gi portrait da dum one line stem chala la hadi misagi keno wai do losalam matung da ngi makha ta ko yang makhan makhan sum tholok dai di student organization manga am di kokomi gi makha da ko student manga am di kokomi gi makha da kokomi ga thabak tong mina gre ba tong mina kokomi ga tawar ka adum han de hong da dum tong mina ga di lei adu matung da hadi mafam kaya da akhoi gi wakat mifam kaya da blast to bokot pa dum bagi akhoi gi mahiroi lup amna tobom thok pase mase dum akhoi sab chana tawi tabu banner se adu yaw di dum yaw dum haidi mayam haidi khang khara khang ga ju khang loi khang ha bi ya da bina khara ma di ko student organization se kai dau ge kana lei bi yaw rin de ba adu ga taw thabak ti dum tawram ba hai ta re si mase di student organization gi kai gi ba ngak tan da te na sa hai de mipum gudi ma ki responsibility lei ba sai da adaida hoi akhoi gi miyam sina nasai moi su expectation me ama thamba me am le amani ado tabu sigi post da su akhoi na ground reality se akhoi u da ba ya de akhoi na government ki mathak irang ho do boi ta ga di mathak bai thaga laktana ada irang me am hojal laktana to ba ya madu akhoi ya bana te dong bai gi lan tawri ni mi halai ni bom to ki lan ni somna ka irang ho ra ga lei ba gi matam do dai do oi gi de somna ka na police wa le hai di som dong irang hojal ta ga di police som na engage to le roi adugum bagi mayam amakak se khoi tungmang gi kanda akhoi na adum khona zaba adaida oi mayam na budi dum phana haibi bu yawi adai ge ho adu budi mayam gi haibam thokpani mayam chei ku yawi adai ya lekai khudi mak ta nusi bi dana adu mayam ma hai pu yawi adai tongan balu kano gi furup kang lup sigi lup singa akhoi bari watai samin na ba mayam su dum yawi hai ta masi mayam sing se media da kai tamta disclose to ya ba pham to oi gile kokomi gi makha da thok se punna tong mina gre ko adu ga marak tu da chief minister hai ta re irang ji da ko hoji oi pham si da mahiroi lup sing yaw da na ba apin tong su lei ba sim ta kai mi engi mi se wa ga san mo ne mahiroi lup sing yaw da na ba mado chief minister na haibam chief minister na hoi appeal to bum thoi manam de leipak se da peace purak na ba khona na ba haibam thok pa ne tabu chief minister na haiba wa khudima akhoi CSO singna natraga student organization singna ilam ta laga dinga si phawba am te irang tho moi ilam ta laga dinga si phawba kram pharam moi sei ilisang sina akhoi na lup tau jadana mahiroi oina leba ki damakta kathoktana laiba masigi journey staida lokap ta kya manom khalem dana adegi kasum sangna kya manom khar lai dana tau jai se kuchi male bang si khoju khang badina te hijab na te to kuchi male bang si aina 10 dagini mahiroi lup DESAM se da yaura kan se da nasi 2023 da chahi tala khum do gi journey da la kan se miyam ga loina daga ihola mayam loina daga police ki lichai mayam chara ga adegi kasum sak mayam le ga ahing kaya lokap ta lela ga ahing kaya jela changa ga le khrise mase ai male pak sigi da mantane ko sai tai adu dana masigumba mase ai khoi gi demoralize tawna ba su ai khoi gi miyam su masi kaisu khona roi dawne ado akhoi da su am toina haijaba haitare DESAM di mut khiba yae to vidai pakti kan da ba de to DESAM ba se platform am ni aduna platform sigi seida tawgadri ba thabak ti lai paking atane masigi lai pak seida tawjaga dori ba seja chungjaga dori ba thobi me am sing se student organization oi gana mayam sing se masi Manipur gi ima si leida khori na phum phum kan da chaw ki ma sang atane party su khuri mak su chief minister su khori na phum phum chaw ki ma atane akhoi se student organization ha mapal lam dai la kam ta na te makhoi bu matik chahan na ba gi leader am sem ba ha se miyam mi thodang lei makhoi bu makhong som ba ha se leibang miyam mi thodang lei makhoi bu takpi ba ha se miyam mi thodang lei aduna masi ai khoi gi miyam na khangbam chang madu na tabida CSO na tongan bam ni miyam na tongan bam ni khala ta di madu la le miyam ga CSO ga samat tani miyam ma ta gi CSO la ka doi ni CSO sing se miyam lamjing ga da ba ni ka dong na bai na ta miyam lamjing na bai da makta masi ai khoi le ga da ba ni mana akhoi su kaisu matik thoi ne hena cha ba na te aduna ai khoi gi su awara pa me ama leijariba ai khoi gi ke haini wakhal lon da pangal da awar pa me am sing se ai khoi miyam na mention bi ra kan da he na ma pangal kan khat na ba he na mayol chum na chat na ba he na aman chat na ba miyam na su ai khoi phona bi ba ma masi am thau ta masi gi responsibility ja khoi gi miyam na kau thor pa ta ra ga di ai khoi le pak se ma pi ma pa pan da ba abu oi ne kai gi no matik sa dra ba
ꯑꯩꯅ DESAM President ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯅ DESAMꯒꯤ Vice President ꯑꯣꯏꯔꯤꯁꯦ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯆꯗꯦ ꯁꯤꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯇꯧꯖꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯈꯪꯕ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯒꯤ ꯈꯪꯗꯕ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒ ꯂꯨꯞꯀꯤ President ꯑꯣꯏꯖꯔꯤꯅꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯣꯡꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯕ ꯑꯃꯈꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯔꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯡ ꯇꯥꯔꯝ ꯃꯦꯖꯔꯁ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ ꯂꯣꯡ ꯇꯥꯔꯝ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ ꯃꯁꯤꯗ ꯂꯩꯉꯥꯛꯁꯤꯅꯁꯨ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯇꯤꯡꯊꯣꯛꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯛꯄ ꯃꯊꯧ ꯇꯥꯏ 1988ꯗꯒꯤ ꯍꯧꯕꯅꯤ ꯃꯈꯣꯏꯒꯤ ꯖꯥꯂꯦꯡꯉꯝꯒꯤ ꯃꯪꯂꯥꯟꯁꯦ 1991ꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯌꯥꯎꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯒꯥꯡ ꯗꯤꯕꯤꯖꯟ ꯑꯗꯩ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯇꯥꯒꯣꯡ ꯍꯤꯜꯁꯇ ꯇꯥꯔꯤꯕ ꯑꯗꯩ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝ ꯁꯤ ꯃꯌꯥꯝꯗꯨ ꯄꯨꯜꯂꯀꯥꯟꯗ ꯖꯥꯂꯦꯡꯉꯝ ꯁꯦꯝꯒꯗꯧꯅꯦꯅ ꯋꯥꯔꯦꯞ ꯇꯥꯈ꯭ꯔꯕꯅꯤ ꯋꯥꯔꯦꯞꯁꯤꯒꯤ ꯃꯈꯥꯗ ꯂꯥꯂꯣꯡ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯨꯅ ꯆꯠꯊꯩꯑꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯅꯝꯕꯔ 1ꯗ ꯃꯈꯣꯏꯁꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯥꯎꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯈꯣꯏꯁꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗ ꯆꯪꯉꯛꯏꯕ ꯃꯤꯇꯣꯞꯁꯤꯡ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯇꯦꯝꯗꯨꯗ ꯌꯥꯎꯁꯜꯂꯛꯀꯅꯦꯕ ꯀꯩꯝ ꯍꯥꯏꯔꯣꯏꯕ ꯃꯣꯏꯀꯣ ꯑꯌꯦꯠꯄ ꯑꯃ ꯄꯤꯔꯣꯏꯕ ꯑꯗꯣ ꯁꯤꯁꯇꯦꯝꯗꯨ ꯁꯨꯝ ꯌꯥꯎꯁꯜꯂꯀꯥꯟꯗ ꯁꯤꯁꯇꯦꯝꯗꯨ ꯃꯦꯅꯤꯄꯨꯂꯦꯠ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯛꯀꯅꯦꯕ ꯄꯨꯋꯥꯔꯤ ꯁꯦꯝꯖꯤꯜꯂꯛꯀꯅꯤ ꯃꯣꯏꯒꯤꯅ ꯍꯥꯏꯕ ꯌꯥꯅꯅꯕ ꯃꯁꯤ ꯃꯈꯣꯏꯒꯤ ꯐꯖꯅ ꯀꯌꯥꯠ ꯑꯣꯏꯅ ꯌꯥꯠꯂꯒ ꯊꯝꯈ꯭ꯔꯕꯅꯦ ꯑꯍꯥꯟꯕꯗ ꯁꯤꯁꯇꯦꯝꯗꯨꯗ ꯌꯥꯎꯁꯜꯂꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯃꯈꯣꯏꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯁꯜꯂꯛꯀꯅꯤ ꯑꯍꯨꯝꯁꯨꯕꯗ ꯆꯩꯔꯛꯇ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯦꯝꯒꯠꯂꯛꯀꯅꯤ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯦꯝꯒꯠꯂ ꯃꯇꯨꯡꯗ ꯃꯔꯤꯁꯨꯕꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯁꯤꯅ ꯑꯦꯔꯤꯌా ꯗꯣꯃꯤꯅꯦꯁꯟꯁꯦ ꯌꯥꯒꯗꯕ ꯃꯐꯝꯁꯤꯡ ꯈꯜꯂꯀꯥꯟꯗ ꯇꯧꯔꯛꯀꯅꯦꯕ 1992ꯗ ꯅꯥꯒꯥ ꯇꯧꯈ꯭ꯔꯦꯅ ꯅꯥꯒꯥꯗꯒꯤ ꯃꯣꯔꯦꯗꯒꯤ ꯅꯥꯒꯥꯁꯤꯡ ꯇꯛꯊꯣꯛꯈ꯭ꯔꯦꯅ ꯅꯠꯇ꯭ꯔꯥ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯅꯥꯒꯥ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯃꯥꯏꯅꯣꯔꯤꯇꯤꯅ ꯇꯥꯔꯝꯃꯤꯁꯦ ꯇꯛꯊꯣꯔꯛꯑꯦ ꯆꯞ ꯃꯥꯟꯅꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯁꯤꯅ ꯃꯣꯏ ꯆꯞ ꯃꯥꯟꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯈꯔ ꯑꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯃꯩꯇꯩ ꯇꯛꯊꯣꯛꯀꯦꯅ ꯈꯟꯕ ꯑꯗꯨꯒ ꯂꯝ ꯃꯌꯥꯝ ꯑꯃ ꯇꯞ ꯇꯞ ꯈꯣꯞꯆꯟꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯣꯏꯅ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯤ ꯑꯃꯇꯪ ꯂꯩꯇꯥꯔꯒꯁꯨ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅꯦꯅ ꯈꯨꯟꯗꯨꯃ ꯃꯥꯏ ꯃꯃꯤꯡꯗ ꯂꯩꯅꯦ ꯑꯗꯣ ꯈꯨꯟꯗꯨ ꯂꯩꯅꯦ ꯃꯁꯤ ꯔꯤꯌꯦꯂꯤꯇꯤꯅꯤ 956 ꯌꯥꯝꯗ꯭ꯔꯕꯅꯤꯀꯣ 956 ꯚꯤꯂꯦꯖ ꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯈꯣꯏꯅ ꯚꯤꯂꯦꯖꯁꯦ ꯔꯤꯀꯣꯛꯅꯤꯁꯟ ꯁꯤꯛ ꯇꯧꯋꯦꯕ ꯔꯤꯀꯣꯛꯅꯤꯁꯟ ꯄꯤꯕꯤꯌꯣꯅ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖꯁꯦ ꯃꯁꯤ ꯑꯃꯨꯛ ꯀꯥꯡꯄꯣꯛꯄꯤꯗꯒꯤ 394ꯅꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 140ꯅꯦꯕ ꯆꯥꯟꯗꯦꯜꯗꯒꯤ 105ꯅꯦꯕ ꯇꯦꯡꯅꯧꯄꯜꯗꯒꯤ 150ꯅꯦꯕ ꯔꯣꯝ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯀꯔꯝꯕ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯑꯦꯔꯤꯌꯥ ꯉꯥꯛꯇ ꯑꯣꯏ ꯂꯩꯔꯝꯕꯅꯦ ꯀꯩꯒꯤꯅꯣ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡꯗ ꯈꯨꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯗꯦ ꯃꯩꯇꯩ ꯇꯥꯕ ꯂꯝꯁꯤꯡꯗ ꯈꯨꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯗꯦ ꯑꯗꯨ ꯀꯨꯀꯤ ꯇꯥꯕ ꯂꯝꯁꯤꯡꯗ ꯈꯨꯟ ꯃꯌꯥꯝ ꯊꯣꯛꯆꯜꯂꯛꯑꯒ ꯇꯧꯔꯛꯄꯩ ꯃꯔꯝꯁꯦ ꯀꯩꯝꯇ ꯅꯠꯇꯦ ꯃꯈꯣꯏ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯅꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯈꯣꯏꯒꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯃꯤꯖꯣ ꯏꯁꯝ ꯁꯝꯅ ꯃꯣꯏꯅ ꯖꯣꯁꯨ ꯍꯥꯏ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯃꯥꯔ ꯀꯣ ꯑꯗꯒꯤ ꯃꯤꯖꯣ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯖꯣꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯖꯥꯂꯦꯡꯉꯝꯁꯤꯗꯩꯗ ꯑꯥꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯒꯗꯧꯅꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗ ꯂꯣꯏꯅ ꯃꯪꯁꯦ ꯃꯥꯡꯍꯜꯂꯛꯄꯅꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅꯗꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯦ 2002ꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯑꯃ ꯃꯅꯤꯄꯨꯔꯗ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯝꯃꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯁꯦ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏꯗ ꯊꯥꯗꯧ ꯂꯩꯔꯦ ꯌꯥꯔꯦ ꯃꯥꯔ ꯂꯩꯔꯦ ꯌꯥꯔꯦ ꯄꯥꯏꯇꯦ ꯂꯩꯔꯦ ꯌꯥꯔꯦ ꯋꯥꯏꯐꯩ ꯂꯩꯔꯦ ꯌꯥꯔꯦ ꯖꯧ ꯂꯩꯔꯦ ꯌꯥꯔꯦ ꯃꯤꯖꯣ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯦ ꯌꯥꯔꯦ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯅꯣ ꯊꯥꯗꯧꯗꯨꯁꯨ ꯀꯨꯀꯤꯅꯦ ꯍꯥꯏꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯍꯜꯂꯛꯀꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯒꯕꯔꯃꯦꯟꯠꯅ ꯇꯧꯔꯝꯕ ꯃꯇꯝꯁꯦ 2001 ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯥꯒꯥꯒꯤ ꯏꯔꯥꯡ ꯈꯔ ꯂꯩꯈꯤꯕ ꯃꯇꯝꯁꯤꯗ ꯅꯥꯔꯣꯜꯗ ꯍꯥꯞꯆꯤꯜꯂꯝꯃꯤꯅꯦꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯅꯥꯃꯥꯁꯇ ꯀꯩꯗꯧꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯜꯂꯛꯄ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯜꯂꯛꯄ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃꯈꯛꯁꯦ ꯃꯁꯤꯒꯤ ꯋꯤꯡꯁꯤꯗ ꯆꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ19 ꯐꯥꯎꯕꯗ ꯃꯤ 19,000 ꯍꯦꯜꯂꯦꯅ ꯄꯥꯔꯤꯅꯦ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁꯤꯗꯩꯗ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ
ꯑꯗꯨꯒ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯃꯈꯣꯏꯁꯦ ꯁꯨꯝ ꯅꯥꯎ ꯆꯥꯎꯍꯜꯂꯒ ꯑꯔꯥꯟꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯝ ꯀꯣ ꯅꯝꯃꯒ ꯁꯨꯝ ꯊꯝꯃꯛꯄ ꯑꯗꯩ ꯄꯣꯄꯤ ꯊꯥꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯄꯣꯄꯤꯁꯨ ꯊꯥꯔꯛꯑꯀꯥꯟꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯧꯔꯤ ꯄꯣꯄꯤ ꯑꯦꯀꯔ ꯑꯃ ꯊꯥꯕꯗ ꯂꯨꯄꯥ ꯂꯥꯛ 6ꯇꯤ ꯐꯪꯉꯦ ꯍꯥꯏꯔꯤ ꯑꯗꯣ ꯀꯦꯕꯤꯅꯦꯠꯇ ꯍꯟꯗꯛ ꯀꯩꯅꯣꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯃꯥꯡꯒꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯁꯦ ꯃꯥꯡꯍꯟꯕꯁꯤ ꯁꯔꯨꯛ 10ꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯑꯃꯒꯨꯝꯕꯇꯪ ꯃꯥꯡꯍꯟꯕ ꯃꯇꯝꯗ 18,500 acres ꯌꯦꯡꯉꯣ ꯑꯗꯨꯁꯨ ꯁꯔꯨꯛ 10ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯃꯥꯡꯍꯟꯕꯅꯤ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯗꯤ ꯑꯦꯀꯔꯁ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 6 ꯇꯣꯡꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯀꯔꯣꯔ ꯂꯤꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯆꯤꯡꯃꯥꯏꯁꯤꯗꯒꯤ ꯇꯥꯜꯂꯒ ꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯂꯩꯁꯜꯂꯛꯄ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯖꯥꯂꯦꯡꯒꯝꯒꯤ ꯗ꯭ꯔꯤꯝꯁꯦ ꯔꯤꯌꯦꯂꯤꯇꯤꯗ ꯑꯣꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯦ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯕꯗꯤ ꯌꯥꯕ ꯅꯠꯇꯦꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯣ ꯅꯪꯅ ꯑꯩꯅ ꯅꯨꯡꯉꯥꯏꯔꯦꯗꯅ ꯄꯣꯠꯇꯣ ꯅꯪꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯤꯇꯣꯞꯁꯤꯡꯗꯣ ꯁꯨꯝ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯃꯤꯅ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯦꯒ꯭ꯔꯤꯁꯟꯅꯦꯕ ꯂꯥꯟ ꯇꯥꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣই ꯑꯗꯨꯝ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯦ ꯑꯗꯨꯅ ꯂꯩꯉꯥꯛꯅꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤ ꯆꯪꯁꯜꯂꯛꯂꯤꯕ ꯃꯈꯣꯏꯗ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯉꯥꯡ ꯗꯤꯕꯤꯖꯟꯗ ꯂꯩꯔꯤꯕ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯑꯦꯅꯤ ꯆꯤꯟ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯄꯨꯁꯜꯂꯛꯀꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯗꯤ ꯆꯨꯝꯃꯦ ꯍꯥꯏꯗꯣꯏꯅꯤ ꯖꯥꯂꯦꯟꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯆꯨꯝꯃꯦ ꯍꯥꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯤꯇꯣꯞ ꯄꯨꯁꯜꯂꯦ ꯍꯥꯏꯗꯣꯏꯅꯤ ꯃꯤꯇꯣꯞ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯍꯜꯂꯛꯄꯅꯦ ꯍꯥꯏꯗꯣꯏꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯍꯥꯏꯕꯁꯤꯁꯨ ꯃꯤꯇꯣꯞ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯦ ꯑꯩꯈꯣꯏ ꯂꯧ ꯃꯄꯨ ꯌꯧꯅ ꯇꯥꯟꯕ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯊꯣꯛꯂꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯜꯍꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯃꯇꯪ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯧꯅ ꯂꯥꯎꯖ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯑꯗꯨꯝ ꯇꯧꯔꯤꯁꯦ 2000 ꯃꯃꯥꯡꯗꯒꯤ ꯂꯨꯞꯁꯤꯡꯅ ꯍꯣꯠꯅꯖꯔꯛꯂꯤꯕ ꯄꯔꯤꯡꯁꯦ ꯃꯁꯤꯁꯤꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯁꯤꯒ ꯑꯩꯈꯣꯏꯅ ꯖꯥꯂꯦꯟꯒꯝꯒꯤ ꯋꯥꯐꯝꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯄꯟꯖꯈꯤꯕꯅꯤ ꯑꯩꯅ ꯃꯦꯗꯤꯌꯥꯗ ꯀꯩꯗꯁꯨ ꯑꯗꯨꯝ ꯃꯁꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯅꯤ ꯃꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯟꯖꯤꯟ ꯑꯩꯈꯣꯏ ꯍꯥꯏꯌꯦꯕ NRC ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯨ ꯃꯤꯀꯞ ꯊꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯤꯇꯣꯞꯁꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯗꯇꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯆꯦꯖꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯤꯇꯣꯞꯀꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗꯅ ꯑꯣꯟꯂꯤ 17%ꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ MLR ꯑꯦꯛꯅ ꯆꯂꯥꯏꯕ ꯂꯝꯁꯦ ꯁꯦ ꯕꯤꯍꯥꯔꯗꯩꯁꯨ ꯃꯤ ꯂꯩꯕ ꯌꯥꯕ ꯑꯗꯩ ꯑꯁꯥꯝꯗꯩꯁꯨ ꯂꯩꯕ ꯌꯥꯕ ꯗꯦꯜꯂꯤꯗꯩꯁꯨ ꯂꯩꯕ ꯌꯥꯕ ꯇꯝꯄꯥꯛ ꯂꯝꯁꯤꯗꯩꯗꯅ ꯑꯣꯟꯂꯤ 17% ꯇꯦꯛꯅꯤꯀꯦꯜ ꯒ꯭ꯔꯥꯎꯟ ꯔꯦꯠꯅꯦ ꯑꯗꯨꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯅꯠꯇꯅ ꯂꯩꯕ ꯌꯥꯗꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯦ ꯃꯁꯤ MLR ꯑꯦꯛꯁꯇꯦꯟ ꯇꯧꯗꯕ ꯂꯝꯁꯦ ꯃꯁꯤꯒꯤ ꯂꯝꯁꯤꯗꯩꯗꯅ 38% ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯥꯎꯟ 40% ꯌꯧꯕ ꯌꯥꯎꯏꯅꯦ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯃꯁꯤ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯊ꯭ꯔꯦꯠꯅꯦ ꯍꯥꯏꯕꯅꯦ ꯁꯣ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ NRC ꯇꯧ ꯍꯥꯏꯕꯅꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯁꯦꯝꯃꯣ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯂꯩꯉꯥꯛꯁꯤꯅꯁꯨ ꯋꯥꯔꯦꯞꯀ ꯂꯧꯕꯤꯔꯛꯇꯅ ꯍꯧꯖꯤꯛ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯛꯏꯁꯦ ꯃꯁꯤ ꯃꯃꯥꯡꯗꯒꯤ ꯂꯧꯒꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯍꯧꯔꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯄꯥꯔꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯇꯪꯒ ꯑꯩ ꯂꯤꯍꯧꯒꯦꯀꯣ ꯃꯁꯤꯒꯤ 1948ꯇ ꯑꯩꯈꯣꯏꯗ ꯏꯂꯦꯛꯁꯟ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯃ ꯁꯦꯝꯖꯕꯁꯦ ꯀꯣ 1947ꯗ ꯃꯅꯤꯄꯨꯔꯗ ꯅꯤꯡꯇꯝꯕ ꯃꯇꯨꯡꯗ 1948ꯇ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯂꯩꯖꯈꯤꯕ ꯃꯤꯑꯣꯏ 52ꯅ ꯁꯥꯕ ꯃꯁꯤꯗ MK ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏ TC ꯊꯤꯌꯥꯡꯈꯝꯅ ꯁ꯭ꯄꯤꯀꯔ ꯑꯣꯏ ꯑꯗꯩ ꯕꯣꯕ ꯀꯊꯤꯡꯅ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯒꯤ ꯑꯂꯤꯃꯨꯗꯤꯟ ꯌꯥꯎꯔꯀꯥꯟꯗ ꯑꯄꯨꯟꯕ ꯃꯩꯇꯩ ꯀꯨꯀꯤ ꯄꯥꯡꯒꯜ ꯅꯥꯒꯥ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃ ꯂꯩꯖꯔꯝꯃꯦꯕ ꯃꯗꯨꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯩꯇꯦ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏ ꯇꯥꯕ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ 1949ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯗꯨꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯥꯒꯥꯒꯤ ꯁꯦꯄꯔꯦꯇꯤꯁꯀꯤ ꯃꯨꯚꯃꯦꯟꯠ ꯂꯥꯛꯄ ꯇꯣꯉꯥꯟꯕ ꯏꯍꯧ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯁꯤꯒꯤ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯃꯁꯤ ꯀꯔꯤꯗꯒꯤ ꯃꯦꯅꯤꯐꯦꯛꯆꯔ ꯇꯧꯔꯛꯄꯅꯣ ꯀꯔꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯗꯣꯝꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯑꯃ ꯆꯪꯉꯦ ꯈꯨꯠꯁꯦꯝꯗꯒꯤ ꯑꯣꯏꯍꯜꯂꯛꯏꯕ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯚꯤꯖꯤꯞ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦ ꯎꯅꯕ ꯌꯥꯍꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦ ꯍꯥꯠꯇꯣꯛꯅꯍꯜꯂꯤꯕ ꯈꯪꯅ ꯀꯟꯕ ꯌꯥꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯈꯛꯇ ꯍꯥꯠꯇꯣꯛꯅꯍꯜꯂꯒ ꯁꯨꯝ ꯊꯝꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯕ ꯑꯃꯈꯛ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯈꯪꯅ ꯃꯁꯤ ꯑꯩꯈꯣꯏꯗ
ꯀꯅꯥꯒꯨꯝꯕ ꯁꯤꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯩ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯀꯥꯞꯍꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯐꯥꯎꯕ CSOꯒꯤ ꯂꯤꯗꯔ ꯑꯗꯨꯝ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯑꯩꯈꯣꯏ ꯅꯩꯅꯍꯧꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯀꯔꯝꯕ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯃꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯥꯁ ꯕꯁꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯜꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯥꯁ ꯕꯁ ꯅꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯣꯡꯅ ꯆꯠꯄ ꯃꯇꯝꯗꯨꯗꯗꯤ ꯃꯤꯇꯣꯞꯅ ꯑꯗꯨꯝ ꯌꯨꯝꯇꯥꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯣꯡ ꯇꯥꯔꯝ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯇꯤꯃꯦꯟꯇ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯃꯣꯁꯟꯗ ꯍꯦꯛꯇ ꯊꯦꯡꯅꯕ ꯌꯥꯒꯗꯕ ꯏꯁꯨꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤ ꯀꯩꯅꯣ ꯊꯣꯛꯏꯁꯤꯕꯨ ꯏꯔꯥꯡ ꯁꯨꯝ ꯊꯣꯛꯑꯦ ꯃꯤ ꯁꯤꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯦꯟꯇꯤꯃꯦꯟꯇ ꯁꯨꯝ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯕ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯒꯤ ꯏꯁꯨꯗꯤ ꯑꯣꯏꯗꯦꯕ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯏꯃꯥꯅ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯗ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯕꯤꯔꯛꯂꯤꯕ ꯁꯤꯒꯤ ꯑꯔꯨꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯃꯁꯤ ꯇꯔꯨ ꯇꯔꯥꯏꯕ ꯑꯔꯥꯏꯕ ꯏꯁꯨ ꯅꯠꯇꯦꯕ ꯏꯃꯣꯁꯟꯗ ꯊꯦꯡꯅꯕ ꯌꯥꯕ ꯏꯁꯨ ꯅꯠꯇꯦꯕ ꯃꯁꯤ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯖꯥꯏꯟ ꯑꯃꯈꯛꯀꯤ ꯃꯍꯩꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ 1949ꯗ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯗꯒꯤ ꯊꯥꯈꯤꯕ ꯍꯨ ꯄꯥꯝꯕꯤꯗꯣ ꯃꯗꯨꯒꯤ ꯃꯍꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯔꯒ ꯂꯥꯛꯄꯗꯣ ꯃꯗꯨꯒꯤ ꯃꯍꯩꯁꯤꯡ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯆꯥꯕ ꯂꯦꯞꯇꯕꯅꯦ ꯃꯁꯤꯒꯤ ꯈꯨꯗꯝꯗ ꯍꯥꯏꯕꯕꯨ ꯆꯍꯤ 63 ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯄꯥꯂꯟ ꯇꯧꯈ꯭ꯔꯒ ꯀꯩꯒꯤꯅꯣ ꯌꯦꯡꯉꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯅ ꯃꯤ ꯆꯅꯤ ꯃꯌꯥ ꯁꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯌꯦꯡꯉ ꯂꯩꯕ ꯃꯔꯝ ꯀꯩꯅꯣ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯃꯦꯟ ꯃꯌꯥꯝꯒꯤ ꯐꯦꯟꯁꯤꯡ ꯈꯥꯕ ꯉꯝꯗꯕꯩ ꯃꯔꯝ ꯀꯩꯒꯤꯅꯣ ꯄꯩꯁꯥ ꯂꯩꯇꯕꯩꯅ ꯍꯥꯏꯗꯣꯏꯔꯣ ꯃꯤ ꯂꯩꯇꯕꯩꯅ ꯍꯥꯏꯗꯣꯏꯔꯣ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤꯔꯕ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯄꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯩꯗ ꯃꯤꯇꯣꯞꯁꯤꯡ ꯆꯪꯍꯜꯂꯛꯄ ꯉꯝꯗꯦ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯨꯜꯗ ꯌꯥꯎꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯛ 1955ꯗ ꯌꯥꯎꯔꯤꯕ ꯑꯗꯩ ꯐꯣꯔꯦꯅꯔ ꯑꯦꯛꯀꯥꯗꯣ ꯂꯣꯏ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯀꯥꯟꯗ ꯃꯤꯇꯣꯞꯁꯤꯡꯅ ꯍꯦꯛꯇ ꯈꯨꯟꯗꯥꯔꯒ ꯂꯩꯁꯜꯂꯛꯄꯗꯨꯕꯨ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄ꯭ꯂꯁ ꯆꯤꯡꯃꯥꯏꯁꯤꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛꯁꯟꯅ ꯊꯥꯔꯒ ꯈꯪꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯇꯨꯗꯤ ꯀꯩꯅꯣ ꯑꯗꯨ ꯇꯣꯂꯣꯞ ꯆꯥꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯥꯡꯕꯨ ꯃꯌꯥꯝꯗꯨꯗꯤ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏ ꯈꯪꯉꯤꯅꯦ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯁꯤꯗꯩꯗ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗꯤ ꯂꯥꯎꯖꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯤꯡꯁꯦ ꯑꯦꯁ ꯑꯦ ꯑꯦꯛꯇꯤꯕꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯟꯗꯣꯛꯆꯕ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯗ ꯚꯥꯏ ꯑꯗꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯍꯧꯖꯤꯛ ꯍꯣꯏ ꯊꯥ 4 ꯍꯦꯟꯖꯜꯂꯛꯑꯦ ꯁꯤꯗ ꯁ꯭ꯀꯨꯜ ꯀꯥꯟꯅꯕꯁꯨ ꯍꯧꯅꯔꯦ ꯍꯣꯏ ꯑꯗꯩꯗꯤ ꯀꯥꯕ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯌꯥꯎꯔꯤ ꯁꯤ ꯃꯇꯥꯡꯗꯀꯣ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯊꯕꯛ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁ꯭ꯀꯨꯜ ꯀꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯀꯥꯍꯟꯒꯗꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯌꯥꯔꯤꯈꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯑꯦꯋꯦꯔꯅꯦꯁꯁꯦ ꯄꯥꯛꯁꯟꯅ ꯄꯤꯍꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯒꯤꯗꯤ ꯊꯥ 9-9ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯔꯤꯌꯦꯂꯤꯇꯤꯗ ꯅꯣꯡꯃꯩ ꯂꯥꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯅꯣꯡꯃꯩꯁꯤꯡꯁꯦ ꯈꯨꯠ ꯉꯥꯛꯄꯗ ꯑꯗꯒꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯐꯩ ꯑꯗꯣ ꯅꯣꯡꯃꯩꯁꯤꯡꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯛ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯊꯣꯛꯂꯛꯀꯅꯤ ꯃꯁꯤ ꯃꯩꯇꯩ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯒꯤ ꯅꯣꯡꯃꯩ ꯂꯥꯛꯏꯕꯁꯤꯡꯗꯨꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯗꯁꯨ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯂꯛꯄ ꯌꯥꯏ ꯁꯅꯥ ꯂꯨꯄꯥ ꯂꯨꯠ ꯇꯧꯕ ꯌꯥꯎꯔꯛꯀꯅꯤ ꯒꯥꯔꯤ ꯂꯨꯠ ꯇꯧꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤ ꯔꯦꯞ ꯇꯧꯕ ꯌꯥꯎꯔꯛꯀꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡꯁꯤꯃꯁꯨ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯩꯅꯥ ꯑꯃ ꯂꯩꯅꯦꯕ ꯑꯗꯨꯒ ꯎꯔꯤꯕ ꯃꯤꯠꯃꯥꯡꯗ ꯃꯩ ꯆꯥꯛꯄ ꯎꯔꯤꯕ ꯃꯤꯠꯃꯥꯡꯗ ꯃꯤ ꯃꯊꯛ ꯀꯛꯄ ꯎꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯍꯧꯕ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯗꯨꯗꯨꯅꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯥꯏꯌꯣꯟ ꯑꯃꯗ ꯆꯠꯂꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯁ꯭ꯀꯨꯜꯁꯦ ꯌꯥꯔꯤꯈꯩ ꯀꯥꯍꯜꯂꯛꯅꯕ ꯁ꯭ꯀꯨꯜꯁꯦ ꯌꯥꯔꯤꯈꯩ ꯍꯥꯡꯍꯜꯂꯛꯑꯒ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯃꯁꯤ ꯇꯧꯍꯜꯂꯛꯅꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗꯁꯨ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯃꯌꯥꯝ ꯑꯃꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯊꯣꯛꯄ ꯌꯥꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯂꯥꯟꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯌꯥꯗꯦ ꯂꯥꯟꯗ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯧ ꯂꯩꯔꯀꯥꯟꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯃꯥꯏꯊꯤꯅꯤ
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏ ꯃꯗꯣꯝꯗ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯌꯥꯔꯤꯈꯩ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯂꯩꯖꯕ ꯂꯩꯕꯥꯛ ꯅꯠꯇꯦꯗꯅ ꯑꯗꯣ ꯔꯤꯁꯣꯔꯁ ꯂꯩꯕ ꯂꯩꯕꯥꯛ ꯅꯠꯇꯕꯅꯤ나 ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁꯁꯤ ꯌꯣꯛꯑꯒ ꯊꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯃꯁꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯤ ꯂꯥꯏꯔꯕ ꯁ꯭ꯇꯦꯠꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯒꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯟꯁꯦ ꯉꯥꯛ ꯂꯩꯇꯅ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯗꯕ ꯂꯝꯕꯤꯁꯦ ꯉꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏ ꯊꯤꯡꯖꯤꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯠꯄꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯇꯧꯗꯕ ꯁꯤꯒꯨꯝꯕꯁꯦ ꯍꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯊꯤꯡꯕꯅ ꯃꯈꯜ ꯑꯃꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯜ ꯆꯠꯄꯗ ꯐꯥꯎꯕ ꯊꯤꯡꯉꯛ ꯇꯥꯔꯒꯗꯤ ꯑꯗꯥꯏꯗꯨꯗ ꯑꯄꯟꯕ ꯄꯤꯅ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯐꯕꯒꯤ ꯃꯌꯣꯜ ꯑꯃꯔꯣꯝꯗ ꯆꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯦꯕ ꯃꯗꯨꯁꯨ ꯇꯧꯕꯤꯗꯕꯤꯗ ꯑꯗꯣ ꯌꯥꯔꯤꯈꯩꯁꯨ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯊꯤꯡꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏ ꯋꯥꯀꯠ ꯃꯤꯐꯝꯁꯨ ꯐꯝꯅꯤ ꯀꯩꯊꯦꯜꯁꯨ ꯍꯥꯡꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯏꯍꯧꯁꯨ ꯇꯧꯅꯤ ꯀꯩꯊꯦꯜꯁꯨ ꯍꯥꯡꯅꯤ ꯃꯔꯝꯗꯤ ꯀꯩꯊꯦꯜ ꯍꯥꯡꯕ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯂꯦꯞꯀꯅꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ GDPꯗ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯍꯤꯡꯅꯅꯕꯒꯤ ꯔꯤꯁꯣꯔꯁꯇ ꯃꯌꯥꯝ ꯈꯛꯇ ꯑꯄꯟꯕ ꯄꯤꯔꯛꯀꯅꯤ ꯃꯁꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯀꯩꯗꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯎꯅꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯨ ꯆꯞ ꯆꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯗꯤ ꯑꯩꯈꯣꯏ SOPꯗꯤ ꯍꯥꯏꯕꯅꯤ ꯄꯣꯏꯟ 19ꯒꯤ ꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ SOPꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯄ꯭ꯔꯦꯁꯔ ꯄꯤꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯖꯔ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯅ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯤ ꯇꯧꯕꯇꯕꯨ ꯃꯔꯛꯇ ꯑꯩꯈꯣꯏꯅꯗꯤ ꯂꯣꯏꯅꯃꯛ ꯀꯣꯚꯔ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯟꯖꯕꯅꯤꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯗ ꯑꯗꯒꯤꯗꯤ ꯃꯦꯟ ꯄꯋꯥꯔꯒꯤꯗ ꯀꯩꯗ ꯑꯩꯈꯣꯏꯁꯨ ꯁꯣꯟꯖꯕ ꯑꯣꯏꯕꯅꯤꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯣꯜꯃꯣꯁ ꯇꯣꯉꯥꯟ ꯃꯐꯝ ꯀꯌꯥꯗꯗꯤ ꯆꯠꯄꯅꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯑꯍꯤꯡ ꯀꯌꯥ ꯃꯔꯣꯝꯀꯁꯨ ꯂꯦꯛꯑꯒ ꯂꯩꯕꯅꯤ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯔꯀꯥꯟꯗ ꯑꯍꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯦ ꯂꯦꯛꯂꯛꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯃꯔꯝꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯄꯪꯍꯥꯏ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯤ ꯑꯝꯇ ꯅꯠꯇꯦꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯛꯅ ꯃꯐꯝ ꯃꯌꯥꯝꯗ ꯈꯨꯟ ꯉꯥꯡꯕ ꯆꯠꯂꯤ ꯑꯗꯒꯤ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯁꯤꯗꯒꯤ ꯅꯨꯡꯗꯥꯡ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯂꯩꯍꯧꯒꯗꯕ ꯃꯤꯁꯦ ꯑꯃꯨꯛ ꯌꯥꯝꯍꯧꯗꯦꯕ ꯈꯨꯟꯁꯤꯗ ꯑꯗꯣ ꯑꯇꯇꯥꯏ ꯇꯥꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯨꯟ 34 ꯈꯟꯗꯣꯛꯄꯗꯣ ꯃꯗꯨꯗ ꯑꯇꯇꯥꯏ ꯇꯥꯅ ꯅꯨꯄꯤ ꯊꯧꯃꯤꯁꯤꯡ ꯑꯩꯈꯣꯏ ꯂꯩꯔꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯪꯗ ꯍꯥꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯗꯣꯛꯇꯔ ꯇꯥꯟꯅꯗꯅ ꯈꯣꯠꯄ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡ ꯀꯩꯁꯤꯡ ꯍꯥꯏꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯨꯕꯗ ꯅꯨꯃꯤꯠ 7-8ꯅꯤꯗꯣ ꯇꯦꯟꯁꯟ ꯃꯔꯛꯇꯨꯗ ꯀꯩꯗꯧꯔꯛꯀꯗꯒꯦ ꯀꯥꯞꯊꯣꯔꯛꯀꯗ꯭ꯔꯥ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯑꯩꯒꯤ ꯈꯨꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯕ ꯃꯔꯛꯇꯨꯗ ꯇꯧꯕ ꯁꯨꯝ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤꯕ ꯃꯔꯛꯅꯤꯅ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯑꯃꯒ ꯑꯦꯝꯄꯦꯊꯤ ꯑꯃ ꯃꯊꯧ ꯇꯥꯏ ꯀꯔꯤ ꯍꯣꯠꯅꯔꯤ ꯏꯆꯥꯁꯤꯡꯅ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯑꯦꯝꯄꯦꯊꯤ ꯑꯃ ꯑꯩꯈꯣꯏ ꯐꯥꯎꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯄꯥꯔꯇꯤꯒꯤ ꯑꯋꯥꯕ ꯑꯩꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯩꯒꯤ ꯑꯋꯥꯕ ꯅꯪꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯥꯡ 3ꯗꯩ ꯃꯣꯏ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯒꯨꯝꯕ ꯇꯥꯡ 3ꯗꯒꯤ CSOꯁꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯃꯤꯌꯥꯝꯗ ꯍꯦꯛꯇ ꯖꯁꯇꯤꯐꯥꯏ ꯀꯩ ꯍꯥꯏꯅꯤ ꯍꯦꯛꯇ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯎꯊꯣꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨ ꯗꯤꯃꯣꯔꯦꯂꯥꯏꯁ ꯇꯧꯗꯣꯏꯅꯦꯕ ꯍꯣꯏ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯃꯥꯡꯖꯅꯦꯕ ꯑꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤ ꯁꯣꯁꯤꯌꯦꯜ ꯌꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯉꯝꯗꯦ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯠꯂꯕ ꯈꯨꯟꯅꯥꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯋꯥꯠꯂꯕ ꯈꯨꯟꯅꯥꯏꯅꯦ ꯑꯗꯒꯤ ꯑꯃꯒ ꯑꯦꯝꯄꯦꯊꯤ ꯋꯥꯠꯂꯕ ꯈꯨꯟꯅꯥꯏꯅꯤ ꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯊꯣꯔꯛꯏꯕꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏ ꯃꯊꯧ ꯇꯥꯏꯁꯦ ꯀꯩꯅꯣ ꯂꯤꯗꯔꯁꯤꯞ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯍꯥꯡꯉꯒ ꯂꯩꯕ ꯂꯤꯗꯔꯁꯤꯞꯁꯦ ꯃꯁꯤ ꯃꯦꯟꯁꯤꯟꯅꯕꯒꯤ ꯊꯧꯗꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯏꯁꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯛꯇꯅ ꯂꯤꯗꯔ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯃꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯡꯉꯒ ꯂꯩꯕ ꯂꯤꯗꯔꯁꯤꯞꯀꯤ ꯃꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯦꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯗꯣꯏꯅꯤ ꯃꯇꯤꯛ ꯆꯥꯖꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕ ꯑꯩꯈꯣꯏꯅ ꯀꯩꯒꯤꯗꯃꯛꯇ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯅꯣ ꯀꯩꯝ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯃꯤꯌꯥꯝꯅ ꯇꯝꯕꯤꯕ ꯇꯥꯛꯄꯤꯌꯨ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯇꯝꯖꯔꯤꯅꯤ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅꯤ ꯑꯗꯨ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯇꯝꯖꯔꯤꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯄꯦꯟꯄꯦꯟꯗ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯕ
ꯑꯩꯈꯣꯏ ꯂꯥꯎꯃꯤꯟꯅꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯂꯥꯎꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯋꯥꯅꯔꯕꯅꯤꯅ ꯒꯣꯕꯔꯃꯦꯟꯅꯁꯨ ꯈꯤꯇꯪ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯒꯣꯕꯔꯃꯦꯟꯇ ꯑꯃꯨꯛ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯑꯣꯏꯅ ꯇꯧꯅꯅꯕꯒꯤ ꯈꯣꯜꯂꯥꯎꯁꯤꯁꯨ ꯑꯃꯨꯛ CSOꯁꯤꯡꯅ ꯀꯟꯅ ꯂꯥꯎꯍꯟꯅꯤꯡꯕ ꯏꯍꯧꯒꯁꯦ ꯍꯧꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯁꯨ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯦ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯒꯣꯕꯔꯃꯦꯟꯠꯀꯤ ꯃꯊꯛꯇ ꯏꯔꯥꯡꯁꯦ ꯍꯦꯛꯇ ꯁꯨꯠ ꯇꯧꯍꯧꯔꯁꯦ ꯍꯥꯏꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯆꯥꯛꯏꯅꯤꯅ ꯃꯤꯌꯥꯝꯅꯕꯨ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯣ ꯄꯥꯏꯈꯠꯄ ꯆꯨꯝꯗ꯭ꯔꯤꯅ ꯈꯜꯂꯀꯥꯟꯗ CSOꯁꯤꯡꯅꯁꯨ ꯂꯩꯉꯥꯛꯁꯦ ꯀꯟꯅꯕ ꯍꯣꯠꯅꯔꯤꯑꯕ ꯂꯩꯉꯥꯛ ꯀꯟꯕꯒꯤ ꯑꯇꯣꯞꯄ ꯃꯔꯝꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯦ ꯃꯁꯤ ꯐꯤꯜꯗ ꯂꯩꯕ ꯃꯤ ꯈꯛꯇꯅ ꯈꯪꯒꯅꯦꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯂꯩꯉꯥꯛꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯇꯥꯗꯦꯅ ꯐꯅꯌꯥꯝ ꯁꯥꯎ ꯇꯥꯔꯒꯁꯨ ꯂꯩꯉꯥꯛꯁꯦ ꯀꯟꯕꯒꯤ ꯃꯊꯧ ꯇꯥꯕ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯅ ꯃꯊꯧ ꯇꯥꯒꯅꯦ ꯄ꯭ꯂꯁ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯂꯩꯉꯥꯛꯁꯤꯗ ꯑꯩꯈꯣꯏ ꯅꯥꯈꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛ ꯃꯗꯨꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯊꯧ ꯇꯥꯕ ꯃꯔꯝꯗꯤ ꯎꯕ ꯃꯇꯝꯗ ꯁꯥꯒꯤ ꯇꯝꯄꯥꯛ ꯂꯝꯗꯝꯁꯤ ꯈꯛꯇ ꯎꯕ ꯌꯥꯔꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤꯡꯁꯦ ꯃꯗꯨ ꯊꯣꯛꯂꯛꯀꯗꯕ ꯍꯧꯖꯤꯛ PR ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯗꯣꯏꯁꯦ ꯀꯩꯅꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯟꯕ ꯒꯣꯔꯃꯦꯟꯠꯒꯤꯗꯤ ꯇꯧꯈꯤꯕ ꯌꯥꯏ ꯑꯃꯅ ꯆꯂꯥꯏꯈꯤꯕ ꯌꯥꯏ ꯑꯃꯅ ꯄꯥꯏꯈꯤꯕ ꯌꯥꯏ ꯃꯗꯨ ꯊꯣꯏꯗꯣꯛꯇꯦ ꯒꯣꯔꯃꯦꯟꯠꯗꯗꯤ ꯑꯁꯥꯁꯨ ꯀꯩꯁꯨ ꯊꯝꯗꯦ PR ꯂꯥꯛꯈ꯭ꯔ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ PR ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯒꯗ꯭ꯔꯥ ꯑꯥꯔꯃꯤ 50,000 ꯆꯪꯉꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯅꯠꯇ꯭ꯔꯣ ꯁꯤ ꯊꯦꯡꯅꯖꯕ ꯉꯝꯒꯗ꯭ꯔꯥ ꯁꯤ ꯑꯩꯈꯣꯏ ꯈꯟꯕ ꯑꯃ ꯆꯪꯉꯦ ꯃꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯍꯧꯖꯤꯛ ꯂꯨꯞꯁꯤꯡꯁꯦ ꯑꯝꯇ ꯄꯨꯟꯖꯜꯂꯣ ꯍꯥꯏꯗꯤ ꯂꯨꯞ ꯄꯨꯟꯖꯜꯂꯣꯅ ꯆꯔꯥ ꯍꯦꯟꯕ ꯈꯣꯡꯖꯪ ꯊꯋꯥꯏ ꯃꯤꯅ ꯆꯪꯁꯤꯜꯂꯤꯕꯅꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯞ ꯄꯨꯟꯖꯟꯗꯕ ꯂꯩꯇꯦ ꯑꯗꯨꯝ ꯄꯨꯟꯖꯜꯂꯤ ꯑꯃꯅ ꯇꯧꯕ ꯗꯤꯃꯥꯟꯗ ꯑꯃꯅ ꯌꯦꯠꯇ꯭ꯔꯤꯕꯗꯣ ꯑꯗꯨ ꯄꯨꯟꯖꯟꯕꯒꯤ ꯃꯃꯤꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯁꯨ ꯂꯩꯌꯦꯕ ꯁꯤꯗꯗꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯒꯦ ꯅꯝꯕꯔ 1 ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯨꯟꯖꯜꯂꯣ ꯍꯥꯏꯕꯗꯨꯅꯦ ꯍꯥꯏꯕꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯄꯨꯟꯖꯜꯂꯀꯥꯟꯗ ꯏꯟꯗꯤꯌꯥꯁꯤ ꯑꯃꯨꯛ ꯁꯦꯝꯃꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯤꯅ ꯄꯨꯜꯂꯀꯥꯟꯗ ꯁꯦꯝꯃꯛꯏꯅꯦꯕ ꯑꯗꯣ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯁꯨ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯕ ꯌꯥꯕꯒꯤ ꯍꯛ ꯃꯌꯥꯝ ꯄꯤꯔꯤꯑꯕ ꯅꯠꯇ꯭ꯔꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯕ ꯌꯥꯕꯒꯤ ꯍꯛ ꯃꯌꯥꯝ ꯄꯤꯔꯤꯑꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯁꯄꯤꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛꯁꯦ ꯂꯩꯕꯥꯛꯀꯤꯅꯦ ꯗꯦꯁꯥꯝꯅ ꯍꯣꯠꯅꯖꯔꯤꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯔꯤꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯑꯃꯨꯛꯀꯣ ꯂꯩꯔꯤꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯀꯣꯀꯣꯃꯤꯅ ꯂꯥꯎꯖꯔꯤꯕ ꯑꯗꯨꯁꯨ ꯂꯩꯕꯥꯛꯀꯤ ꯀꯣꯀꯣꯃꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ UCM ꯍꯦꯔꯤꯀꯣꯟ CCSK ꯑꯗꯒꯤ ꯂꯤꯄꯨꯜ ꯂꯩꯔꯤꯕꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯃꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯂꯩꯕꯥꯛꯀꯤ MSF ꯂꯩꯔꯤꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯉꯥꯛꯇꯅꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯃꯗꯤ ꯃꯊꯧ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯈꯟꯕꯗ ꯀꯃꯟ ꯚꯣꯏꯁ ꯂꯩꯌꯦꯅ ꯈꯜꯂꯦꯕ ꯅꯝꯕꯔ 1ꯗ ꯑꯃꯨꯛꯀꯣꯅ ꯑꯃ ꯂꯥꯎꯕ ꯀꯣꯀꯣꯃꯤꯅ ꯑꯃ ꯂꯥꯎꯕ ꯗꯦꯁꯥꯝꯅ ꯑꯃ ꯂꯥꯎꯕ ꯑꯗꯨ ꯇꯧꯗꯕ꯭ꯔꯅ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1ꯗ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯣ ꯍꯥꯏꯕꯁꯤꯗꯩꯗ ꯂꯣꯏ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯔꯦ ꯀꯅꯥꯝꯇꯅꯁꯨ ꯌꯦꯠꯇꯦ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯧꯕꯗꯁꯨ NRC ꯆꯠꯅꯍꯜꯂꯣ ꯌꯦꯜꯍꯧꯕꯤ ꯀꯜꯂꯣ ꯍꯥꯏꯔꯤ ꯀꯣꯀꯣꯃꯤꯒꯤꯗ ꯇꯧꯔꯤꯁꯨ ꯌꯦꯜꯍꯧꯕꯤ ꯀꯜꯂꯣ ꯍꯥꯏꯔꯤ ꯑꯃꯨꯛꯀꯣꯒꯤꯗꯁꯨ ꯌꯦꯜꯍꯧꯕꯤ ꯀꯜꯂꯣ ꯍꯥꯏꯔꯤ ꯀꯃꯟ ꯚꯣꯏꯁ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯌꯣꯛꯇ ꯂꯥꯎꯔꯁꯨ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯂꯥꯎꯔꯤ ꯑꯗꯒꯤ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯕ ꯉꯝꯕ ꯑꯃ ꯆꯪꯉꯦ ꯃꯥꯅ ꯑꯃ ꯍꯥꯏꯅ ꯃꯆꯣꯏ ꯑꯣꯏꯅ ꯎꯕ ꯉꯝꯕꯒꯤ ꯃꯤꯠꯌꯦꯡꯁꯦ ꯃꯗꯨꯒꯤ ꯁꯦꯛꯁꯟ ꯑꯣꯏꯅ ꯎꯕꯒꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯕꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯨ ꯍꯟꯗꯣꯛꯎ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯁꯦ ꯑꯗꯨꯝ ꯂꯥꯎꯋꯦ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯁꯨ ꯂꯥꯎꯏ ꯑꯗꯒꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯥꯎꯔꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯣꯏ ꯂꯥꯎꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯛꯊꯣꯛꯎ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯁꯤꯡ ꯈꯟꯗꯣꯛꯎ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯩꯗꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯃꯟ ꯚꯣꯏꯁ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯀꯃꯟ ꯚꯣꯏꯁ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯍꯤꯡꯕ ꯈꯨꯟꯅꯥꯏ ꯑꯣꯏꯔꯤ ꯍꯥꯏꯕꯅꯦ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯦ ꯃꯁꯤ ꯑꯍꯤꯡꯕ ꯈꯨꯟꯅꯥꯏ ꯑꯣꯏꯔꯤ ꯍꯥꯏꯕꯅꯦ ꯇꯧꯕꯇꯕꯨ ꯏꯔꯥꯡ ꯊꯣꯛꯏꯕꯅꯤꯅ ꯃꯔꯛꯇ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯆꯥꯏꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯅ ꯂꯨꯞꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤꯁꯨ ꯚꯣꯏꯁꯁꯦ ꯐꯣꯡꯗꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄꯅꯤꯅ ꯚꯣꯏꯁꯇꯨꯁꯨ ꯑꯇꯣꯞꯄ ꯚꯣꯏꯁ ꯑꯝꯇ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯀꯃꯟ ꯚꯣꯏꯁꯇꯣ ꯉꯥꯛꯇ ꯑꯗꯨꯝ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝꯁꯦ ꯌꯥꯎꯗꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯍꯨꯞꯅ ꯌꯥꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯎꯕꯁꯨ ꯂꯩꯇꯦ ꯁꯤꯒꯤ ꯂꯥꯎꯒꯗꯧꯔꯤꯕ ꯈꯣꯜꯂꯥꯎ ꯃꯉꯥꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯈꯣꯜꯂꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯂꯥꯎꯋꯦ ꯇꯧꯕꯇꯕꯨ ꯂꯥꯎꯕꯒꯤ ꯃꯑꯣꯡꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯦꯂꯤ ꯆꯠꯂꯛꯄ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ
wakat mi pam phamaga law pa ya kana agum amna lambi thinga law pa ya law bagi mong ma tawdu tungan to pa ya lekai sigi pan ma lup amana hayeng wakat mi pam pham sene law thor pa ya madu ko bi de law thor ta ba ya madu amu ko law thor ta ba ya lekai se lei ba to lup amana amu ai ko bs thelaga protest tau sene law pa masi myam se tungan le nu uta la gadi adu la le masi myam sing se punamak ima Manipur sigi ngak ta na adu masi ai khoina chahon uba ma kham mathau tai adaida hojik se adu ai khoida constructive criticism to ba mathau tai suggestion pina ba mathau tai si to si ai khoi adu gi sumata ta khoina su pam jaba da ai khoi lup oire haida na ko lup na hekta lekai du daida natraga hoi wata na ba di fai to bu lup amane hekta sinjal laga lekai du daida mathang hekta organize to ba se masigi mawong sina ai gi miyam sing gi pangal handana ba mana mo koy ai gi midyang di mase lekai du gi leiba leader thu alak pam changi lekai du masa mathanta isam na ha matam da se lekai seida lupam da sum tor kana sinbi raga mayap sum purakpa ada refreshment sum purakpa flex sum puraga tau chapu lekai du gi mi sing na wakhal khalaga kari banner tha sige kari ai kholaw law sige khala kanda ai na CSO sing se kai hai sige hai bise lekai de gi la hol pam chang am manu ta be CSO na tor kanda sum understanding budi leina ga tabdi from the masses and to the masses have CSO na su miyam de gi tam ga tabdi miyam su CSO takpi ga dawn habi wakhal se mase khoi dum leiga dawn manu ta be da hek ho ba allegation siraga doi punsan no na hekta tawta hai ta la ga di punsan na ba gi lambi se ground reality se kon ubam changi ko ju pun ba pa mi adu pun supuli pun su thabak taw minari tonga me jen na kya da ansam ga pun ba yawri adagi keso wari watai sana ba dum yawri ejenda khara da na pun da su dum yawri masi ba mayam sing se masi khoi ubi na bam changi aduga coordination de loi ma thau tai adu coordination si jo na bana ai loi ai kan ba adum loi na paw loi jan loi na adum taw da jan maram di lan pham da di si ai gi loop kai kasu le jan na te lan pham da thi adu leiru ba hing le uma mi sing da loi kham bana ma se masi gi oi ba thamoi da kanom phawrak ba se masi di kham da ne adu na ta bi da chaw da yeng ba bi yeng da nga le ga ma na lambi thing ho hai nga le adu su hoi miyam na sabam da bu polai di to bu pandam ti abata di to bu lambi thing ba se hoi cs matam du gi oina di kitang confusion state da lai bi ai to bu matam gi matung ina mase khoi miyam pu na ma sa ma than ta hai ta le ko khoi punna participation to binara pa punna yaw binara pa adu miyam ma tu da gi afaba lu ching ma thora di afaba cso gi leader thora tu na tro cso hai se miyam ma ta thuk to ina miyam ma ta gi kuina sang na ai khoi hotna binaraga wa binaraga leba ki thok tor kan da knowledge khare lai hai da cso gi leader oi be wai na masi dang oi be ya de hai ba kasu lai pon ta ai oi be ya de hai ba kasu lai pon te ko auna masi ai khoi kham bam chang ya khoi na machet macho ina u da bida dugumba constructive oi ba criticism tong na da na ai khoi amaga se suggestion pina ga da matam ta adu hujur lai film si da su ai khoi su government ta ai khoi na hai ba su suggestion ngak ta pira ga hai government se ai khoi sora pa matam da khoi dum lawi khoi dum pressure pibam thok pa dum pi aduga suggestion so khoi pibam chang ya miyam du suggestion pibam chang ya adu na ta bida ai khoi asoi ba ngak ta sum tinaraga leibagi pot ama khang ta amaga da blame game tawna ga leiba khunai amu oi ta ga di madu ai khoi afaba mai ol nate pen da se loi lei ga di aduga miyam lu ching basik na su miyam thaja basi ma khan loi daw ne ma khan da nam su hona ga daw ne aduga ai khoi gi sidi CSO khaki wafam nate trust hajud lei da drum ne Manipur gi waina maram di maham ta ba khunai gi masat ne ba marup yaw ba matam da marup se kai ga da hana khalla ba khunai na sigu malam se de pari na so ai sing na di ko chief minister ga unagre natraga amaga unagre asmoi pesa lo mani Delhi jat khre oi be ha ba di na ta ba ko Delhi jat khre sumgre ai kai na thajana da ba khunai gi masat ne ba se thajana da ba khunai da social discipline lei ba huna de social unity lei ba huna de ona khoi empathy ama khan ba mathau ta aina CSO gi president mai mai ka dawni ala ai kai phau ni ala kai to honni gi adudi lei se tha lei ba ta lei ba di na te na office na tra chalaga ai wa pham tham ba yai point i ra ga si to na pi ba yai mathak loi tham ba yai adu gu ba me am sing sai khoi khara chalan ni gi auna ai khoi se hojik se sentiment ta ai khoi se emotion da ta ai khoi na hoi miyang bi di lawom thok pa ni law lai se ai khoi punsal lo
ꯑꯗꯨꯒ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯊꯨꯅ ꯄꯨꯔꯛꯎ ꯋꯥꯔꯣꯏꯁꯤꯟꯁꯦ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯊꯣꯏꯒꯤ ꯄꯨꯔꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯁꯣꯟꯕꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯁꯥ ꯊꯝꯕ ꯋꯥꯅꯤ ꯑꯁꯣꯟꯕ ꯒꯣꯔꯃꯦꯟꯅꯤ ꯀꯔꯤꯝ ꯉꯝꯗꯕ ꯒꯣꯔꯃꯦꯟꯅꯤ ꯃꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯣꯏꯒꯦꯔꯥ ꯑꯃꯨꯛ ꯑꯣꯏꯒꯦꯔꯥ ꯁꯤꯁꯇꯦꯝꯁꯤꯗꯅꯦꯕ ꯑꯗꯣ ꯑꯩ ꯑꯝꯇꯪ ꯍꯥꯏꯍꯧꯒꯦꯕ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 3ꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯇꯦꯔꯤꯇꯣꯔꯤꯁꯦ ꯍꯣꯡꯗꯣꯛꯄ ꯌꯥꯏ ꯃꯃꯤꯡ ꯍꯣꯡꯕ ꯌꯥꯏꯁꯦ ꯌꯥꯎꯔꯒ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯂꯩꯔꯤꯈꯩꯗꯤ ꯊ꯭ꯔꯦꯠ ꯑꯗꯨꯝ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ BJPꯅ ꯄꯥꯜꯂꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯕ ꯌꯥꯏ ꯑꯃꯅ ꯄꯥꯜꯂꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯥꯏꯕ ꯌꯥꯗꯦ ꯂꯥꯎ ꯂꯩꯕꯤꯗ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯟꯕꯤꯗꯧꯔꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯑꯣꯏꯅ ꯁꯤꯝꯇꯣꯃꯦꯇꯤꯛ ꯊꯦꯔꯥꯄꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯗꯤꯃꯥꯟ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯇꯨꯡ ꯀꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯃꯊꯧꯗꯤ ꯇꯥꯏ ꯁꯣꯂꯨꯁꯟꯁꯦ ꯑꯩꯈꯣꯏꯅ ꯉꯝꯒꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯦꯞꯄ ꯇꯥꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯉꯝꯃꯦ ꯑꯩꯈꯣꯏ ꯍꯤꯡꯉꯦ ꯉꯝꯗ꯭ꯔꯦ ꯆꯍꯤ 30 ꯃꯇꯨꯡꯗ ꯃꯩꯇꯩ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯖꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯁꯤꯗꯩꯗ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯐꯨꯝꯈꯤꯕ ꯏꯔꯩꯄꯥꯛꯁꯦ ꯃꯤꯔꯩꯄꯥꯛ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯛꯏꯗꯅ ꯇꯞꯅ ꯇꯞꯅ ꯁꯦ ꯀꯥꯡꯄꯣꯛꯄꯤꯗ ꯃꯣꯠꯕꯨꯡ ꯀꯂꯥꯄꯍꯥꯔ ꯑꯗꯒꯤ ꯇꯛꯊꯣꯔꯛꯏꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯍꯟꯖꯤꯜꯍꯟꯅꯅꯕ ꯃꯁꯤ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯕꯨꯜꯗꯣꯖꯔꯗ ꯇꯛꯈꯥꯏꯔꯛꯈ꯭ꯔꯦ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯐꯨꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯩꯗ ꯁꯤꯒꯤ ꯊꯥꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯌꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯒꯤ ꯊꯥꯛꯁꯦ ꯑꯩꯈꯣꯏ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡ ꯌꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯂꯥꯡꯒꯣꯜ ꯌꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯔꯨꯕ ꯐꯤꯕꯝꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯩꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯖꯥꯏꯟ ꯑꯃꯈꯛꯀꯤ ꯆꯩꯊꯦꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯪꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯖꯥꯏꯟ ꯑꯃ ꯆꯍꯤ 30ꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯝꯕ ꯑꯃꯈꯛ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯅꯠꯇꯕꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯌꯥꯁꯟꯅꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯦꯛꯇ ꯁꯣꯂꯨꯁꯟ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯟꯕꯗꯣ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯂꯣꯡ ꯇꯥꯝ ꯚꯤꯖꯟ ꯑꯃ ꯑꯩꯒꯤ ꯏꯆꯥꯗ ꯊꯝꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯃꯅꯤꯄꯨꯔꯅꯣ ꯁꯦ ꯑꯩꯈꯣꯏ ꯈꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯃꯁꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯑꯩꯈꯣꯏꯗ ꯃꯁꯤ ꯈꯜꯂꯣ ꯍꯥꯏꯕꯒꯤ ꯄꯥꯎꯈꯣꯡꯁꯦ ꯑꯩꯈꯣꯏ ꯆꯟꯕ ꯍꯧꯔꯛꯄꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏꯒꯤ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯔꯣꯜꯅ ꯃꯁꯤꯒꯨꯝꯕ ꯄꯨꯡꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯐꯪꯖꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯄꯨꯡꯐꯝꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯖꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤꯗ ꯆꯜꯂꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯁꯨ ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯏ NRC ꯇꯧꯕꯗ ꯌꯦꯠꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯄꯥꯏꯇꯦ ꯃꯥꯔ ꯑꯗꯒꯤ ꯕꯥꯏꯐꯩꯁꯨ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯗꯒꯤ ꯑꯅꯧꯕ ꯅꯧꯅ ꯆꯪꯉꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯈꯣꯏ ꯅꯁꯥꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯗꯣ ꯃꯗꯨꯗꯒꯤ ꯈꯟꯗꯣꯛꯆꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯈꯟꯗꯣꯛꯇꯕꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯁꯨꯝ ꯀꯣꯟꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯂꯥꯟꯁꯦ ꯉꯁꯥꯏꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯒ ꯈꯔ ꯃꯃꯥꯡꯗ ꯂꯩꯖꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯁꯨ ꯂꯥꯟꯐꯝ ꯃꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯅꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯤꯇꯣꯞꯁꯤꯡꯅ ꯀꯥꯕ ꯍꯨꯗ ꯃꯈꯣꯏ ꯕꯤꯛꯇꯤꯝ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯁꯥꯅ ꯈꯪꯖꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯊꯦꯡꯅꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯌꯦꯂꯤꯇꯤꯁꯦ ꯃꯁꯤ ꯈꯪꯃꯤꯟꯅꯔꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯟꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯖꯥꯂꯦꯡꯉꯝꯒꯤ ꯃꯪꯂꯥꯟꯗꯨꯗ ꯑꯩꯅ ꯄꯣꯄꯤ ꯊꯥꯅꯤ ꯈꯜꯂꯛꯑꯕ ꯑꯩꯒꯤ ꯖꯥꯂꯦꯡꯉꯝꯒꯤ ꯃꯪꯂꯥꯟꯗꯨꯗ ꯑꯩꯅ ꯃꯤꯇꯣꯞ ꯄꯨꯁꯟꯅꯤꯅ ꯈꯜꯂꯛꯑꯕ ꯑꯩꯒꯤ ꯖꯥꯂꯦꯡꯉꯝꯒꯤ ꯃꯪꯂꯥꯟꯗꯨꯗꯩꯗ ꯉꯁꯥꯏꯒꯤ ꯂꯝ ꯃꯌꯥꯝꯁꯤꯡꯁꯦ ꯈꯣꯞꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯄꯪꯊꯣꯛꯇ ꯊꯣꯛꯑꯀꯥꯟꯗ ꯑꯩꯒꯤ ꯂꯝꯅꯦꯅ ꯀ꯭ꯂꯦꯝ ꯇꯧꯅꯤ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯦꯛꯇꯨꯗꯤ ꯂꯥꯟ ꯇꯥꯕꯅꯦꯕ मधु नखोइनदी इचम चमेना खलम बयाय नखोइ चुमेना खलम बयाय मधुदी एग्रेशन नेबा लान चथरकपनेबा लेबाक तो लान चथरकपनेबा अदो लान दुगी खरा मसक खरा हदकिसे उथोरपो वाने लान दि हादे होना मखोइ पॉलिटिकल डिजाइन सेमबदो मधुदगी हौरगा मखोइना पॉपी थाबदो मधुदगी हौरगा अदगे मखोइ इलीगल इमिग्रेट म्याम पुसलको अदे हौरगा लान चथरबदे हौरबने
ꯑꯗꯨꯅ ꯁꯤꯅ ꯃꯄꯥꯟ ꯊꯣꯛꯅ ꯊꯣꯛꯂꯛꯄ ꯂꯥꯟꯅꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯋꯥꯁꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯃꯤꯟꯅꯕ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯕ ꯂꯩꯅꯕ ꯑꯃꯅ ꯑꯃꯒꯤ ꯊꯥꯖꯅꯕ ꯃꯥꯡꯍꯟꯗꯕ ꯑꯗꯨꯒ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯃꯇꯤꯡ ꯊꯣꯛꯅ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯁꯨ ꯐꯣꯡꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯈꯤꯕꯅꯦ ꯃꯃꯥꯡ ꯍꯧꯔꯛꯄꯩꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯍꯨꯝꯅꯦꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯒꯤ ꯒꯣꯕꯔꯃꯦꯟꯁꯦ ꯃꯇꯤꯡ ꯊꯣꯛꯅ ꯊꯦꯡꯅꯍꯟꯕ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯈꯨꯟ ꯉꯥꯛꯄ नंबर 3दा मरमदे अखोइना पुलिस दा खर असा थम नतबा लेकाय लेकाय जे ngamigai khungang na mukhnaba aduga नंबर 3दा अखोइगी मियामना अखोइगी लंबी दे थोलकपदि खंगदे अखोइ वाकत मिफम फमदि खंगदे पीपल गी ओइबा मूवमेंट से तौबियो हाबना मरमदे पीपल गी ओइबा मूवमेंट सिना मरम ओइरा कांदा अखोइगी मियाम तंबिबा यानि हाबना मसिना नत्रो अखोइ मियाम हुजि खंगाइ जे एनआरसी मथौ तावै मरम से कइदगिनो लाइक तंबदे खंगप नते पीपल गी मूवमेंट याव पदैने अनु मसिदगी मसिसिना अहुम से अखोइ मतम दे लाउथोक सकिबने अहु लेगा की पॉलिटिकल विल होने लेहलक मथौ ताय अदैगी सिगु म्याम सिंसे तमसाना दum लाउथोक सगिबने अदो मस्तेदा होय म्यामना बुदि यामना पेना द भाई त म्यामना पामसिना हेक्ता लेकाय दगा लागा मोइना हेक्ता सिनबिरगा फ्लेक्स पुर लागा अदैगी खरा तौरगा खरा लाउरगा अदु की मसत दum matam sang na tawraga lakhibu oibagi ko adu masatu da tawrak pai tare madu tawroi da bane lekai gi mi thorakpa community level dagi leader semak na ba ai gi lekai dagi matik chaba luching ba kana putho ge se khalapam changya ai gi is puthokpa doctor puthokpa lom sakhare ba leibak sigi machang oiba ya ba mabujel sengba thaboi sengba leader kamaina pola ka dage se hojik dagi hora mama pasina semaga lekai sigi leader ko helakpa leibak ki leader ko helakpa madu gi wakhal ku khalam ai koi khanno thau ta ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯂꯤꯗꯔ ꯍꯥꯏꯕꯁꯤꯗꯤ CSO ꯈꯛꯇ ꯂꯤꯗꯔ ꯑꯣꯏꯒꯗꯧꯅꯤ CSO ꯌꯥꯎꯕ ꯃꯤ ꯈꯛꯇꯅ ꯂꯤꯗꯔ ꯑꯣꯏꯒꯗꯧꯅꯤ ꯈꯜꯂꯒꯗꯤ ꯑꯗꯨ ꯂꯥꯜꯂꯦ CSO ꯌꯥꯎꯗꯣꯏꯗꯨꯁꯨ ꯂꯩꯀꯥꯏꯗꯨꯗ ꯃꯆꯪ ꯑꯣꯏꯕ ꯃꯤꯗꯣ ꯁꯦꯝꯃꯒ ꯇꯧꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯁꯦꯝꯍꯟꯒꯦ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯄꯥꯟꯗꯝꯗ ꯑꯣꯏꯔꯛꯀꯗꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯏꯗꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯂꯨꯞ ꯌꯥꯎꯔꯤꯁꯤꯅ ꯄꯨꯔꯥ ꯊꯧ ꯂꯩꯇꯕ ꯑꯗꯩ CSO ꯌꯥꯎꯔꯤꯁꯤꯅ ꯄꯨꯔꯥ ꯊꯧ ꯂꯩꯇꯕꯒꯤ ꯇꯧꯕ ꯑꯗꯨꯅ ꯂꯣꯏ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯈꯔ ꯈꯟꯕ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ मसे महाम तारब खुनाई मचक नाकने मधुगी रिफ्लेक्शन नाकने अखोइ हुजु पुरैसे मधुगी चैथेंग से अखोइसु फंबा नोइसु फंबा खुदिमक से लोइना फंबिनबने अदुने बारी याम नुआइ समाइना मैमना खंगनिंग बाहाय ताय खंगनिंग लेबा स्टूडेंट ऑर्गेनाइजेशन कैदौ लैरी गायना मैम सि खंगनिंग वाने बाहायदि मोय काय चखरे खरा हौरामी मी पुदो पुसिंग खरा हौरामी अदैदि मखा ताबा लोट खे गायना मैम खंग वहम मैम फजना एक्सप्लेन तौर थम्बीबा अदैदि कई कई थौदांग लौरई कमायना हौरखिबनो इशूजिंग मतांग फजन एक्सप्लेन तौबे थागाचरी जिल्ला मतम कायथोबा ELITETV गा हादि ओइबा फिबम सिगी मतांग तंग सुगायना थम्बीबा कई ओइगिबा कई तौगिबा ममांद कई ले मानि तंग याबु मुका ना थागाचरी